Ahanbada Maroiba Pau Mahorol da gilay minerak laba for chakuding mag ay koina tasan gadabani maitay na sonta kibamatanda Manipur asi machetana kai kigani haina Chief Minister N Birena Fongdokre Maitay mitay na sidul track lista chan bahay basi hagolak liba tunggi yumbiral singi afaba yumfam amaton lambaga pangkak ni haina Education Minister TH Basanta Kumar na Fongdorakli Lo kaina changlapa mitop amagi Aadhaar card saramba miyoy ama Manipur Police ki team ama napagat mangamkre High school amasung higher secondary school gi oza sing nong manini sida rationalization taunaba sem saba loire haina Education Minister TH Basanta Kumar na Fongdokre Kurimjari. THINGBAIJAM SANATOMBI dagi Mami TV Prime Time News lobisi. Mahorol dagi laminar laba for chakuding mag ay koina tasan gadabani. Maitay na sonta kibamatanda Manipur asi machetana kai kigani haina Chief Minister N Birena Fongdokre. Wafam asi umanglay kan balup ukal na sinduna ngasi Palace Compound da laiba City Convention Center da pangtopa tara nitoy suba mera mifamgi tauramda Chief Minister N Birena Fongdokibani. Umanglay haraw bagi machat sing naina bagi matang da pangtopa mera mifamgi taram aduda Chief Minister N Birena hai Manipur kunay gi laibag asi tambangam da ba fibam amadalay ay kogi tunggi fibam mamna ui isagi lamda mitop amagum chaning mamafam da chat pangam da bagi fibam amadalay ba asi yamna laibag tibani ay koy hawzik ngak yong na putarabani ngasi dagi chahi tara mga kunye matungda ay kogi furup asi karamba may kayda chat kani haiba tambangam de masi ay koy na kupna kangjin ba matawtay Lamdam asi mapupan balam ama ohensi. Kena ba kudi magtadok na duna ama to ina hingmin na bangam na baho na si. Nga sige mifam asi umanglay haraw bagi na inabakak ohen gumsi. Maitay furukit tunggilik lamgi matangda ay koy nagkup na inaba matam yawre. Maitay marakta kena ba amata tambiganu. Umanglay haraw bagi matangda su akang hayising tanaraga chapchaba larik ama putok duna. Lay haraw bada chat nagadabasing adu chapchaba amat leptok si. Amay bising na Chief Minister gi artist sing tingbang scheme gi kudong chaba lobi duna thagi pension law na bahot na biyo Puna magna hot na minaduna chingtam amata oiba sana laibag ama ohela si hay na su Chief Minister na makataki Masih saya kun ram ni ngak kun mitungga ekoi ngana rini hebe yuti si marak si ekoi basen sunna bolete hunna bolete punsan ngamde masih su mitei mitei Ani si bawa kepenuhan, ani si bawa siapa caranya nak perhayam. Mitei ni sumiga deh. Mitei ini mereka sangat deh. Aku ini saat ini kan jaya lewat si kan jaya beli. Beli kan beliau yang nanti. Bukan tu kamu beliau. Lewat kita ni ada kerja kita sebentar. Kalau siapa kan mana sih? Aku ini pendiri ada yang nak beli top lagi. Top kan aku yang beli ni. Kau ini masih nama seiman ada yang masih bawa kau ini macam sih tu. Aduna, sadabi, non pay, lam. Ngana bona da mun tan kan no waru mun fote adra ikoi pun ba amato ni kun se daga lainer bona ba maite ikoi rol am chawi maite na sonde gi bona bita maite na lupta gi bona bita mani du matche na se tare si pon me ansi ikoi pa ba ikoi stand clear ba missing am no koi section ba Ngasigi taram aduda Chief Minister N Biren Rajya Sabha ke member Ningthau Sana Jawba Semba CAFNPD ke Minister L Susindro Maitay Art and Culture ke Commissioner M Joy Amadi Lailup ke Chairman Professor NG Kangjia Mangangna Matang Sitna Chief Guest President Guest of Honor Amadi Moderator Oina Seruk Yaki Loinana Manipur ke Amadi Manipur ke Wangmada ke Lakpa Umanglay ke Mihut Kayana Seruk Yaki Mera mifam ki taram aduda lengak na kaubru amadi thangzingi laifam lensing secret site ena lautoki ba adubu thagat pa fongdok pa oina ukalgi maikay dagi Chief Minister N Birenda trophy ama kutsin na duna ikai kumna ba utki
loinana umang lai haraubagi thabak tharamsingda thoidok hendopa thabak paikhatpagidamak amaibi amadi Manipur University of Culture da master tamliba lai harauba subject ki mahiroy sing pukning thogatpo oina Chief Minister N Birena Kudolpot Singh PK Maitai na Sidul Tribe lista chalhanba ngamba haibase hagolakliba tungi yumberal singi afaba yumfam ama tholambaga pangkhakni haina Education Minister TH Basant Kumar na phongdorakli Maitai furup asi Sidul Tribe ki lista chanaba lengak na thafam thopa recommendation thabiu haina Sidul Tribe Demand Committee Manipur STDCM gi thomi singna Minister Basant Kumar da memorandum pisin bajatpada wafam asi mahak na phongdokibani Utlaw mayay likay dalayba Minister Basant Kumar gi yumda STDCM gi Youth amasung Women's Wing gi thomi sing chatuna memorandum pishin kiba aduga mari lainana mahak na hai competition na talaba nga sige malem asida samanang manaba singge marakta athoy ahen tanagi harabadi kunai asige yanglen saru oigadoriba tungi yumbiral singi pibam ama sembiramba matautai loinana yelho furup ama oiriba maitai gi nat amasung chatnabi kanba yauna economic advantage amadi atai hiram kayada khudongchaba phangnabagidamak Sidul Tribe lista chalan bahaibase thoidokna mathautare Hauzik su aikhoge tungi yumiral sing general category da tungan ba makhalgi changdamna basing yauri adumapu makoida ahenba khudongchaba piba yabagi mafam leirabadi madu fanghana bahotna ba matautai STDCM na taliba dabi asi mahak masagi oinasu sawatuna lakli makhatana su sawatkani hiramasigi matangda mahaki maikaidagi lengaki mafamda pukhatuna kari toba yabagi haibadu khanai nainagani haina Minister Basant Kumar na makhatana phongdoki Chaukhalo matam sida 21st century sida akoi economically advanced with the yadro aduna economic advantages me am phangji hai tar boidi sigi demand se yam valid oiba haibadi huji competitive world ne India da any exam ama torga thabak amagi oiro mo to matam da competitive oiba sida khoi gi haugalaiba naharol sing youth singi opportunity hen phangado hojik sung ngamna budi adu compete tawri koi general category da adu yamna amukka hena khoi thaba ingang na hero na trage any advantage me am phangbiya badu madu ST ki kari masigi demand se khoina ngamna khoina kano to fulfill to ngam tar budi adu ki matik tung yoba khoi ki yumbi foundation oigator youth singisu aduda natana akhoi khunai gi oina afaba adugumba oigani haibdo ai thamjari Ngasigi memorandum bisin ki badu da saruk yakibi STDCM gi Women Wing gi convener RK Tharaksana na hai kunai asige maram chaba dabi amabu lengak asina matam manghanduna thamiba asi nungaite miyambi ihul khangna lengak asina thabak tohaninge sangsilakli ba khongjang asi maitai khakta gi nate masidi state asigi oiba apunba saktam ama sagatna bagi khongjang ni masidi constitution na piba aikoi gi right tan bani khongjang asida kana amatana yatham thokte haina su RK Tharaksana na makata ke
कोई मणिपुर थोप इशू खुद थेंथहब मी थमोई कहब थमोई सोहब प्रजा मपी मपासीना अखोई सेंटिमेंट खंगीदब प्रजा की सेंटिमेंट खंगीदब मैतई कन्नबगीदमक्तनी कनागुम अमतगी बेनिफिट कानब लौननबसु नत्ते अखोई पुन्ना हिंगमिनब पुन्ना अखोई लेरिब इरमदम अखोई लमसी कन्मिनसी अखोई प्रोटेक्शन से फंगबियो हाइदन अखोई चंगजनजबसिंगदा अखोई येपीनिंगीब नत्रगा येत केन कलिबसिंग येपीगनु अखोई सिंग मैतईसिंगी राइट तांजबनी अदुना अखोई सु खोंजंग से लेप्तना चंगजनगीगनी मिटोप अमगी आधार कार्ड सारंबा मियोय अमा ngasi Manipur Police की टीम अमना फागत पंगमख्रे फारबा मियोय अदुदी मयांग इम्फाल पुलिस स्टेशन के मनुंग चनबा कोनुमा हियांगखोंगदगी हौजिकना लिलोंग बाजार दा लैबा हफीज सलातुर चही 16 नि हाइदे पुलिस की फंगबा पाव अमना हाई हफीज सलातुरना बांग्लादेश के चपाई नवाबगंज डिस्ट्रिक्ट की पियाली मारीदगी हौजिकना लिलोंग उपुदा लैबा स्क्रैप की दुकान अमदा यावबा मोहम्मद रमजान कौबा चही 15 रोम सुरबा मिटोप अमगी आधार कार्ड सेमजिन साजिंदुना सारंबनी मियोय असिना लिलोंग बाजार दा MS मार्सी ट्रैवल एजेंसी कौबा दुकान अमा हांगदुना असिगुंबा थबकसिंग असि चथै हाइबा खंगबंगमले मोहम्मद रमजान कौबा बांग्लादेश तगी मिटोप असिसु पुलिसना फागतले हाइदे हिरमसिगा मरी लेनना मणिपुर पुलिस की DIG रेंज 2 सु ओइरिबा स्टेट ILP मॉनिटरिंग सेल गी इंचार्ज वर्ंगम निंगशेन ना हाई मोहम्मद रमजान ना हाइद्रोपदगी मतुंग इन्ना महाक मिटोप नि हाइबा खंगबंगमले हफीज सलातुना आधार कार्ड साखिबनी हाइबा खंगबंगमले आधार कार्ड सेमबगी थबक असिदा हफीज सलातुना सेमदिन साजिनबा थबक कया चथबगी खुदम फंगले फारब मियोय सिंह अदु IPC के सेक्शन 409 अमदी 470 की मखादा लिलोंग पुलिस स्टेशन दा केस अमा रजिस्टर तौदुना मखाता ना थिगतनबा थबक पैखत पहौरे हाइना महाकना मखाता के आधार अमा सेमगे हाइरदी वैलिड आधार कार्ड अमा पुरगो मधु ओइरदी मधु नुपागी मचानी हाइना आइना नंगबो आधार कार्ड सेमबिरगे हाइना डायरेक्शन पीबने मधु चप चाना इलीगल बांग्लादेशी रमजान अली सिना थबक तौबने माना मी अमासी मिस्टर मॉर्गन हाइना माय मपाने हाइना हाइजिलगा सालतुर हाइबा नुपासीदा प्रोसेस तौबियो हाइना आधार सी पीबने अदु मतम सिदा हफीज सालातुर सिना डॉक्यूमेंट सुक्री हाई स्कूल अमसुंग हायर सेकेंडरी स्कूल की ओजा सिंह नोंगमनिनी असिदा रेशनलाइजेशन तौनबा सेम साबा लोइरे हाइना एजुकेशन मिनिस्टर TH बसंत कुमार ना फोंदोख्रे वाफम असिंग असि STDCM की थौमी सिंगना मैतै मितै फुरुप असि शेड्यूल ट्राइब की लिस्ट चलहन्नबगी मतंगदा मेमोरेंडम पिसनखिबा अमगा मरी लेनना पाउमी सिंगना हंगबा वहांगी पाकुमदा मिनिस्टर बसंत कुमार ना फोंदोखिबनी हंदक तौगदौरिबा रेशनलाइजेशन अदुगी मतंगदा मिनिस्टर बसंत कुमार ना हाई हौजिक्सी हाई स्कूल अमसुंग हायर सेकेंडरी स्कूल सिंगी मिड टर्म ओइबा मरमना स्कूल की एकेडमिक सेशन दा अकाइबा पीदनबा ओजा अमसुंग लेक्चरर सिंग पाक्सन्ना रेशनलाइजेशन मक्ति तौकिरोय अदुमपु तंगाई फदना महरोय सिंगी येंगलगा अककनबा मसिंग खरदा रेशनलाइजेशन तौबगी खोंगथांग असि लौरपनी तौगदौरिबा रेशनलाइजेशन असिगी मतंगदा टीम अमा सेमदुना कुपना येंगसिनबा लेख्रे लोइनना ओजा हेना लेबा अमसुंग वाना लेबा स्कूल खरसु खंदोले हिरमसिगी मतंगदा स्कूल खरगी प्रिंसिपल ZEO अमदी एजुकेशन S की डायरेक्टर याउना वरी सानबसु लेख्रे रेशनलाइजेशन असि तरोप मतमदा ओजा सिंह वादनबा अमसुंग मकोई खुदोंचाबा येंगलगा थबक पाइखतकनी ओजा नुपी सिंह अथापा मफमदा पोस्टिंग पीरोय लोइनना स्कूल की नकनना लेबा ओजा सिंहदा पोस्टिंग पीनबा होनगनी खोंगथांग असि चीफ मिनिस्टर की मंगलान अमा ओइरिबा स्कूल फगतहनसि मिशन के सरुगम ओइना अखनबा मियेंग थमली लेंगा के स्कूल खुदिमक्ता ओजा वातना थंबा हाइबसी लेंगा असि पांडमनी हाइना बसंत कुमारना मकाताना फोंदोरकी रेशनलाइजेशन से यामुन्ना कोई स्टडी तौरे टीम सेमगा फजना तौनो रेडी होरे अदुबु स्कूल सिगी मिड टर्म सिदा यामने डिस्टर्ब तौरोदी मिड टर्म हाइब तारिको वेकेशन थाद्रिंगेदा नत्रगा कोई की परीक्षा लोरगा तौबना पास की तौबना चुंगनी खले अदुबु इन द मीन टाइम आइना हुजिक होनजरी से क्लास 12 फाउसिदा लेरिबल लेक्चरर्स हाइतारे हायर सेकेंडरी की लेक्चरर्स अदुगा हाई स्कूल की ओजा एक्सेस ता हाना लेरंबसिंग जे मसि फजना पिन पॉइंट तौरे मोगी प्रिंसिपल सिंगा ZEO फजना वारी सानरगा डायरेक्टर ने तौरगा कोई एक्स्ट्रा लेरिबसिंग दि लौथोगा अवार्ड पसिंग हापचनबगी कनो से मंडे हायेंग नत्रगा हांचिसिदा सोइदन द थोलानी अदुगा मास स्केल ओइना तौबुदी तौरोय अदुगा सि तौरप मतमदा ओजासिंग से अखोगी यारिगै मोगी कन्वीनियंट ओइनबा मोइद वादनबगी मोगी रेसिडेंस का खरा नगनब स्कूल गुमदा कोई सिनबना अदुमाइना तौगनी अदुगा लोइनना
ꯅꯨꯄꯤꯁꯤꯡꯒꯤꯁꯨ ꯈꯔ ꯌꯦꯡꯕꯤꯒꯅꯤ ꯅꯨꯄꯤꯁꯤꯡ ꯑꯊꯥꯞꯄꯗ ꯊꯥꯕꯗꯤ ꯌꯥꯔꯣꯏ Amambabu anganbana kudum chanba ngami haina pauzal piriba Hindu lining chapa singi charaba gumai Diwali na lakpada Manipur Legislative Assembly Speaker Thokchom Satyabratana miyamda yaifa pauzal pirakli Speaker Satyabratana thadoropa yaifa pauzal aduna hai Aranbabu achumbana laksin bangami amasung ning bakaiba kudimag nathainaba upay ama natraga ama laygani haibasi kumay asidagi khangbangami Masida sunatana mamduna layramba nunggi taibang panbu kumay asina mikap thohanbada chauna matiang pangi Diwali kumay na lakpa asida kundaminariba furup kuding maki miyamda punsigi anoba mangal ama piba oirasanu. Loinana, lamdam asigi miyam ama to oibagi saktam adu sagat minaduna nungayay fana leminaba oirasi haina pauzal aduna makataratli. Afaba kunay ama ohenbada education, sports amasung culture ahum asi puna chatminaba matautay haina MLA TH Radhesham na fongdokre. Wafam asi Hairok ACG manung dalaiba North Eastern Sporting Association NESA nompok sek maina konba mafam dalaiba class 10 amasung class 12 ki examination da pass tarok laba mahiroi sing amadi annual sports meet 2022 gi makok matang tarba singda manamatum yentopagi tharamda MLA Radhesham na fongdokibani NESA gi playground da pangtokiba taramaduda MLA TH Radhesham na hai Hindu lining gi senglaba Diwali kumai asi lana pukiduna aranba moda chathariba thamoi sokningai oi Mahay masing tamliba angang sing amadi mama mapasing punna lagaw kaubada yaw bahay basi tahoydaba amani. Asigumba asi tahondanaba lekay-lekay club organization marapay lub sing topiragtuna punna tingna bahot na minasi. Hairok asi mamang dalayamba lutsing basing na lana lamjing duna chalamba adu ngasidi ahong ba kaya puro pangamle. Masigi mayek larba kudam haibabu India pumbagi oiba Subroto Kapta Hairok Higher Secondary School na winner oirapa amadi malemgi lemjaningai oiraba FIFA Under 17 World Cup Football da Hairok AC dagi kaisam Melody na India gi mahut sindona sanaruba amadi pikliba angang kaya na National Championship da medal laropa asini hainasu MLA TH Radhesham na makata na fongdoki Yam tham leiba khungdamgi kendro jagasu akhoi gi marakta talent sana khonaba jagoi sei aduga like su talent mayam ama lei bisingse masi hojik tapna thorok pa khoin ure haina ba malai every day is a new day nungti gi anoba numit ama isona pibi bane ngang hogi dogre ama lai se anoba ne aduna lakadore ba akhoi tungi lambi da punshida akhoi myam punchila kanda akhoi gi marakta amana sana khonada phabayai amana group amana jagoi sei da phabayai kanagumma kharana handicraft aduga handloom da phabayai kanagumma kharana pungyei da phabayai kanagumma kharana lailai su da phabayai magi talent isona pirak pasingse akoi loina phawan nawa phagala nawa adugi lambi takpiba lamtakpiba lamjingba akoi darkar wari Chaliba chahi asida Manipur lengaki Public Works Department asinduna semjin sajinbagi thabak paikhatlaga mathang chahi gi January tha faw gi manungda semba loisingadaba kumbi Assembly constituency gi manungda leiba lambi nipan ACSC gi MLA Sanasam Premchandra na ngasi yengsinkre yengsen khongchat aduga mari leinana kumbi AC gi MLA Sanasam Premchandra na hai Manipur gi Chief Minister N Birena Lujingba lengak asina lambi thong semgat pagi tharangda kumbi AC gi su lambi nipan yauri Lambi nipan asigi manungda amuk fawba black topping tawdriba lambi su yauri masi chaliba chahi asida black topping tawba loisinduna miyamda khutsinaragani haina su MLA na makata ki January bauki manungda hoi complete oina ba ai hona jagani loinana sudreba contractor singna ai masi maga ya fill tawjari hoi yamna kuina matam kuina mafam sida hoi black topping haibsi koilas ki lambi asi urakta adra hantaki anobu gromel si lakpada hoi laknina do department ki missing na amadi lairi ba thau subi gi contractor singna quality mental tawna suba aduga loinana ai mai sa sing da so ainam ku so haijari magi area da thau subu lakum matamda moina suri ba thabak tu faribra patribra haibasi yenga complaint tarokpa adumag yai adu thabak subu loi gar kanda complaint tarokpudi yaroi Yengsen Khongchat aduda BJP kumbi mandalgi President Seram Angausana PWD gi AE Tinguzam Santi Kumar Pradhan Potsangbam Baleshwana Chingbasu Sarukyake
Manipur lengakna yu yonba amadi yu sungbagi ayaba pikhiba warep adu handou haiduna nupi samaj kada amadi thobal imana punna changsilapa khongjingi serugama oina ngasi tribal gi khun ama oiba mantak khunda miyang gi oiba wakat mifam ama famkhre tribal khunda ahanba oina changsin khiba khongjang aduda kadagi president Hizam Priyo Kumar nupi samaj ki general secretary P Sobita amadi mantak khul gi chief ke Cheraujau komna yu legalize tawbana miyam da pirakadaba chaitheng kaya gi matangda wangangki ngasigi wakat mifam aduda seruk yakibi mantak khungi ke radha kom kobi nupi amana hai yu legalize toropa asi mantak khungi nupi singna yaningde khul asige mama oibi singna macha sing nisagi ipakta lupkitanaba ngasi fauba ishwarda haizaduna lakli macha singi awabasi mama oibi sing khaktana khangi lengakna yu legalize toropa asi mama oibi singna yaba ngamloi athubada lengaki khongfam handopiu Hirmasida nupi samaj kada amadi thobal imana sangsilapa khongjang khuding maktasu mantak khungi mama oibi singna sagwatkani hainasu mahakna makata ki Mama khuding nadi masigi yugi legalization asi mafam khuding da leihangani aduga masigi pothok asi Manipur sida sungaga phanghangani haibasi taseng namaki thamoi sukna sukya yaningdi haibasi thangai sengna haijabani Mantak kungi kunza singna seruk yaduna pangthokiba wakat mifam aduda yu legalize tawbada yaningdaba fongdopagi warol iba play card kayasu sizinaki maraktatna atenbe break amatang lominasi Leizare Moirangkhom Yumnam Laikai de Leiba Victoy Marta Makhal Kudimaki stationery items sing gift item ahal amadi angang singna thawba yarba cycle kid dresses sanapot makhal sing decoration item remote toy sing ahoma mamalda phangigani loinana sanapot akhanaba kharadi nimol chakoba amadi Diwali ki 10% gi 40% forward discount pizari akupa marol gi damak makhada pizari ba contact number asida call tobiu nasimak lengsin biraku Victoy Mart Moirangkhom Yumnam Laikai October ki tang kun gamari yamna ningthi jaraba machuta na phajaraba hausi bampadro ama tera bazar laiba ideal club ground da sana jaragani October ki tang kun gamari numidang waram pung taruk taba matamda ticket ki mabal sunagi lupa lising ani samga thamjari prize pass houseful Royal Enfield 350 classics second houseful third houseful fourth houseful mathang sina houseful mari lejaba Royal Enfield 350 classic mari stretch lauba mari thamjaba loina Hariba bumper draw sigi mamang da bini bumper draw amakak sana jagani ticket ki maman sut nagi lupa sani yang kai aduga thamjari ba prize amount 60,000 lupa lising kumpu yamna phajari ba amana koi ningol jakau phana lakpa sida ningol singi damakta akhanana kudolama hapsan jari madudi pung mari phawgi manungda ticket lobi ba ticket bet tobi ba sin naw singi damakta koi ge 10 liter taragi rice cooker ahum mama free mini draw ina hapsagani masigi khudong sa basisu thawaina khwaidigi chawba Manipur gi festival ori baningol jakau ba siga mari leina ningol singi damakta hapsan jabani maram aduna prize mayam na leiteng laba hausi bumper draw sa jaga tori bangapam tera bazar ideal club ground kwai puna mag iram dam sing sida ba sin naw kwai tarana angan ba matam dalang fi dun teng biraktura prize mayam leiteng laba hausi bumper draw se saruk yabina ba hanna na ikai khumna jabang loina na paudam jari breaking matung taram na uchari National Institute of Open Schooling News ki makada kumjat lising ani tara taret amasung kumjat lising ani tara mapanda diploma in elementary education diet pass tokraba oza sing bosem naloba kumjat lising ani tara mapangi teachers eligibility test TET ki examination result ta makoi gi certificate sing adu chatnaba yaroi haiduna haidorakidaba adu akan mamongda yaningdaba fongdorakli Here masiga mari lainana news ki makada diet pass taraba oza singna ngasi minutong hata maya lekai community hall da mifam ama pangtoktuna all Manipur news that passed out teachers association ko balup ama semba galoinana makal maka kaya gi khongjang sangsinaba warip lokre haidi nauna sem ki ba all Manipur news diet passed out teachers association ki executive member L Padmalakshmi hai news ki makada chahi ani changna diet ki pass that ki course mapung fana tamduna pastor ba oza sing certificate adu jatna ba yaroi haiduna handak haido khiba tet ki result ta yaholaki da ba adu yabangam loi news ki makada chatha khiba that ki course adu NCTE na approve tawduna pangthoki bani NCTE na approve torba course amabu state ki board amana cancel to ba haibasi tayona ba amani amarumda kumjali singani tara mapanda examination asi pangthokna ba silapa matamda bosemna news ki diet certificate asi chatna ba yagani haiduna examination asi thahan khibani examination di thaba yaraga result haidokloi haiba asidi yamna raibak thibani thong asidi oza singi career lamakhangda manghanbani maram aduna oza singi yenglaga lenga ki phirap asi handopiu karigumba lengakna tumina leselabadi lo kota chatuna thengnagani hainasu mahakna makhata ki
government na invalid oi hai pose si cancel tawthopiro revoke tawbiro aduduga akhoi gi certificate se chana hanbiu chana dripaudi government na tawreba recruitment process oi gera TT gi exam bi oi gera si gi process se akhoi tawdana ba court ta case file tawba darka leraga na tawjaragani natraga na adugi makha ta ba khongjang mayam ma changchan jagani haina khoi na si lepna reba ngasi gi meeting asina Chatliba tha asigi tang anida Mumbai da pangthokiba National Level Detol Health and Hygiene Olympiad Quiz Contest 2022 da ahan bamana lawar krabi Little Flower School da class 6 tamlibi thanga kunjem lekai dagi Laishram Nandakumar amadi Laishram Ombi Namoizam Sonika anigi machanupi Laishram Salona ngasi thanga kunjem lekai da leiba Children Model Academy CMA na harautayam na okre CMA gi campus ta pangthokiba taramaduda MSPD Shell gi chairman MLA T Robindro Moirang Multipurpose Higher Secondary School gi principal W Ibomcha Thanga Higher Secondary School gi principal B Prafulo Sharma amadi Loyalam Public School gi principal Laishram Joina Tharama Pusing oina seruk yake Taramaduda MSPD Shell gi chairman MLA T Robindro na hai Angang di ningthadagi khangi haiba ipa ipugi paro adugumna Salona na India gi yamlaba mahiroi kaya maithiba piduna Manipur gi mingchat purapa asidat nungaiba fawi mahaki lakada batungi punsida su masidagi henba mingchat kaya puraktuna Manipur bu hena sak takpa ngamba oirasanu atopa mahiroi singsu mahakumna kanna honaduna Manipur bu hiram kaya da sak takna ba honarasi haina MLA T Robindro na makata ke Masi isan pi Salona sena magi angan bapusi gi ayuk saista mangon da yarom leba aku dam thakan nga reba adum ba loksing gi pukai myam dairam base masina takre bisine kai tae habada magi punsi gi matung tablasu mana achoba achievement kya por aga ko gi thang remdam sibu malemda sak takpa ma so chodna ma to kani haibase masu yaga achetpa thaja balai haibase ma ya man thamjage Panbayabadi India Pumbagi oina class 5 amadi 6 ki category da Manipur gi represent tawduna seruk yakibi Laishram Salona da Bollywood actor Amitabh Bachchan na ahan bamana khutsin narakibani Tharamgi serukama oina thanga AC gi manungda leiba mahiroi sing khaktagi oina health and hygiene haiba team da pangthokiba painting competition da ahan bamana pangkiba mahiroi da lupa lising manga ani suba mana pangkiba mahiroi da lupa lising ahum amadi ahum suba mana pangkiba mahiroi da lupa lising ani piduna pungning thagotki Loinana National Prize winner Salona dasu organizer amadi thanga AC ki MLA T Robindro gi maikai dagi sel amadi memento ga loinana lengyan yanduna ikai khumnaba utki Handak Assam Public Service Commission na loba Combined Competitive Exam 2020 da Marputara ni toy subat rengta mai paglak Yumnam Priyanka gi yum Pailapul da unaduna Manipur Youth Front of Assam Maifa na taram okre Taramanduda Maifagi President Thangjam Brozen, Secretary General Soram Thoiba, Maifa Lakhipu Branski General Secretary Ingudam Ranjit, Maifagi Advisor Seram Herazit Amadi, United Youth Club Binakandi Part 1 gi President Haubam Ranjitsu Serukyaki. Taramanduda Yumnam Priyanka da Lengyan Amadi Buki Piduna Ikai Kumnaba Utkibaga Loinana, Mahaki Punsida Tek Takaidana, Nungayai Fana Miyangbi Thogal Toba, Fanganbiu Haina Mapugi Mafamda Thongniki. Jangamdabi khungang da leiba khunja singna macha masu sing mahi tamhaning labasu tamhan bangam da ba singi awaba asi kohanna ba honagani loinana jangamdabi gi leiriba primary school asi hingat hana ba hona bada changba khudingmak mahakna puthokani haina jangamdabi gram panchayat da pradhan mirep oina ba tharang tawriba MD Kamarudin na phongdokre wafam asi kumjali singani kun humdoi da pangthokadariba panchayat mikhalda jangamdabi GP da pradhan mirep ona tholakadariba social worker MD Kamarudin na phongdokhibani Election Management Committee na sinduna Jangamdabi Makha Thobal Mayum Leirak Jamia Masjid Road amasung Central Masjid Road apangthokiba tonga ba mifam singda Kamarudin na Jangamdabi khungang asi chakhatpa landam ama ohenaba lairik tambang ngamdaba angang sing mahay masing tamhanba amadi lambi thong semgatpada ahan bam iyang thangani haina phongdoki ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯆꯥꯝꯗꯕꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯕꯤꯜꯗꯤꯡ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯥꯔꯒ ꯉꯁꯤ ꯑꯁꯤꯒꯨꯝꯂꯕ ꯂꯥꯏꯔꯕꯅ ꯊꯜꯂꯕ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯟꯕ ꯉꯝꯖꯗꯕ ꯑꯍꯜ ꯂꯃꯟ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯐ꯭ꯔꯤ ꯑꯦꯖꯨꯀꯦꯁꯟ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯑꯩꯈꯣꯏ ꯍꯤꯡꯍꯜꯂꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯝꯖꯔꯤ
None District ki Juilwan Part 2 na sinduna ngasi Income Tax Department ki Principal Chief Commissioner Chaitali Panmay, Customs and Indirect Tax ki Director General Gaigongden Panmay amadi mga suba MR ki Deputy Commandant Joshua Pamay oktuna ikai kumnaba utpagi tharam ama ngasi pangthokre. Juilwan Part 2 Baptist Church sa pangthopa tharam aduda church asigi pastor akui Panmay na tharam adugi minister oina seruk yaduna blessing prayer pangthokhe. Tharamadu local church, village authority, village court amadi atay masak na iba miyoy kaya amadi Juilwan kungi kunza singsu seruk yaki. Manipuri Literary and Cultural Forum Tripura na sinduna Tripurada Maitay na missing yam na taba Maitay Kul Gauranagarda Maitay Maye kangan bagi tharam ama bangthokre. Research Forum Manipur gi mateng lauraga pangthopa tharam aduda forum gi president N Bira Marup Pauche gi RK Tarunjit forum gi secretary Khoisna Mangol amadi cultural activist and Madan Gupta na president member sing oina seruk yaki. Tharam aduda seruk yaki ba myoy singda mayek mapi direct sing yantoki hairi. Makata basidi Mami TV ki channel gi oina pizza ba thabagi pau taminasi. Krumjari Mami TV na chayol gana sandok jabat thabagi pau thoi hoidram na pisari. Manipur lengaki Directorate of Consumer Affairs Food and Public Department na thadorokpa chirol amagi matung inna Directorate asigi ahangba form khara lawnabagi application thazilaknaba khanghalagi. Famsing adadi ahanbada Office Superintendent Unreserved ama mahaygi thakna MBA oigadabani ani subida Section Officer Grade 2 gi Unreserved amani mahaygi thakna BE Civil loiraba oigadabani. Ahom subida Section Officer Grade 2 gi Unreserved amani mahaygi thakna BE Mechanical loiraba oigadabani. Mari subida Computer Operator kullawnabagi manungda Unreserved taramathoi schedule class taruk OVC ahomni mahaygi thakna BC natraga Science stream da graduate loiraba natraga PGDA engineering loiraba miyoi natragana computer application da degree pairaba miyoi oigadabani. Mathakta panjakiba phamsing asigi thagi talapna lupa lising taramari chatrukni hairi. Mga subida LDC office assistant taramari lawnabagi manungda unreserved tara schedule drive ahom OVC amani mahigi thangna graduate loiraba oigadabani. Thagi talapna lupa lising tara janipan yangkhaini. Taruk subida multitasking staff tara lawnabagi manungda unreserved taruk schedule drive ahom OVC amani mahigi thangna matriculate natraga ahianba oigadabani. Thagi talapna lupa lising tara janipan yangkhaini hari. Famsing asigi damak schedule ka schedule drive ki oina jahi manga komthokle aduga OVC ki oina jahi ahom komthokle hari. Form thasinbagi aroiba matamna lakliba November ki tarik marini. Nakalamaromda Manipur Police Department ki thadorpa chirol amagi matong inna department asigi form khara lawnabagi damak application thazilaknaba khanghalakli. Department asigi apunba form masing chama kontra taruk lawnabagi manungda cook yangkai sweeper kun dovi tara barber kun tailor nipan carpenter mga mason mga electrician mga amadi painter ahumni thagi talap level 2 lupa lising tara nipan dagina lupa lising tara mga chamapan fawani. Mathagta panjakiba phamsing asigi physical efficiency test na district ki oina pangthokani. Chandel district ki oina lakliba November ki tang kun ka mga amasung kun ka tarug. Ternopal district ki oina November kun ka nipan amasung kun ka mapan. Tamenglong district ki oina November kun tra amasung December ama. None district ki oina December ani amasung ahum. Churachandpur district ki oina December mga amasung tarug. Friswal district ki oina December nipan amasung mapan. Ukhrul district ki oina December tara humdoi amasung tara mari. Kamjong district ki oina December tara mga amasung tara tarug. Senapati district ki oina December tara tarit amasung tara mapan. Kangpokpi district ki oina December kun amasung kun kamachoy. Imphal West district ki oina December kun nitoy kun kamari amadi kun katarug. Bisnupur district ki oina December kun tarit amasung kun kamapan. Kakching district ki oina December kun tra amasung kun tramatoy. Thobal district ki oina January ani amasung mga Imphal East district ki oina January taruk tarit mapan amadi tara amasung Jirivam district ki oina January tara mathoy amasung tara nithoy da physical efficiency test pangtholagani hairi. Directorate of Health Service Government of Manipur ki thadorokpa chirol amagi matong inna Directorate asigi ahangba pham khara lawnabagi damak application thazilaknaba khanghalakli.
ꯐꯝꯁꯤꯡ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯔ ꯆꯅꯤ ꯑꯃꯗꯤ ꯑꯅꯤꯁꯨꯕꯗ ꯁ꯭ꯇꯥꯐ ꯅꯔꯁ ꯆꯍꯨꯝꯅꯤ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯔꯒꯤ ꯑꯣꯏꯅ ꯃꯍꯩꯒꯤ ꯊꯥꯛ MBBS ꯂꯣꯏꯕꯒꯤ ꯃꯊꯛꯇ ꯔꯣꯇꯦꯇꯤꯡ ꯏꯟꯇꯔꯟꯁꯤꯞ ꯂꯣꯏꯔꯕ ꯑꯃꯗꯤ MCIꯅ ꯏꯁꯨ ꯇꯧꯕ ꯄꯣꯁꯦꯁꯟ ꯑꯣꯐ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯁꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯕ ꯑꯣꯏꯒꯗꯕꯅꯤ ꯑꯃꯔꯣꯝꯗ ꯁ꯭ꯇꯥꯐ ꯅꯔꯁꯀꯤ ꯑꯣꯏꯅ ꯅꯔꯁꯤꯡꯗ ꯁꯦꯅꯤꯌꯔ ꯁꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯔꯕ ꯃꯤꯑꯣꯏ ꯑꯣꯏꯒꯗꯕꯅꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯔꯝ ꯗꯥꯎꯟꯂꯣꯗ ꯇꯧꯕꯒꯤ ꯃꯇꯝꯅ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 10ꯗꯒꯤꯅ ꯃꯊꯪ ꯊꯥ ꯅꯕꯦꯝꯕꯔ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯣꯏꯒꯅꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯔꯝ ꯐꯤꯖꯤꯀꯦꯜ ꯁꯕꯃꯤꯠ ꯇꯧꯕꯒꯤ ꯃꯇꯝꯅ ꯑꯣꯛꯇꯣꯕꯔ 14ꯗꯒꯤꯅ ꯅꯕꯦꯝꯕꯔ 14 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯣꯏꯒꯅꯤ ꯃꯊꯛꯇ ꯄꯟꯖꯈꯤꯕ ꯐꯝꯁꯤꯡ ꯑꯁꯤꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕꯤꯅꯤꯡꯕꯁꯤꯡꯅ ꯐꯣꯟ ꯅꯝꯕꯔ 961-568-5666 ꯗ ꯀꯟꯇꯦꯛ ꯇꯧꯕꯤꯗꯨꯅ ꯈꯪꯕꯤꯕ ꯌꯥꯒꯅꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯃꯃꯤ ꯇꯤꯚꯤꯅ ꯆꯌꯣꯜꯒꯤ ꯑꯣꯏꯅ ꯁꯟꯗꯣꯛꯆꯕ ꯊꯕꯛꯀꯤ ꯄꯥꯎ ꯂꯣꯏꯖꯔꯦ ꯊꯣꯏꯍꯨꯏꯗ꯭ꯔꯣꯝꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯈꯥꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ ngasi Lions Service Center Thobal Khetrigi Sanglenda Lions Club Thobal na sinduna la yekpa changdamnabagi tharam ama pangthokre PS Poster Contest ki tharam aduda PS Poster Contest ki Chairman O Ibom Chagaloinana Club ki President M Nabachandra amasung members in the contest adu yengsinke changyeng asida mai paklaba matung club district multiple district amasung international ki thakta makhatana PS Poster Contest ta saruk yagani ngasi ki contest aduda school manga ki mahiresingna saruk yake Miyoi laktara da lenga ki thabak pinabagi pandamda Prime Minister Narendra Modi na ngarang Rozgar Mela hodokre Miyoi lesing humfutra manga da lenga ki tongan ba department singda thabak changnaba appointment letter khutsinakre Tharamadu gamari lenana Narendra Modi na hai lenga asina manufacturing infrastructure amadi tourism sector da ahen ba miteng thamduna naha singda thabak pinaba honari Thabak pangdabagi problem asi kulai una season naduna opposition party na Michael Pangtokadaba state singda akhanaba kholau oina lauri loinana lengak asna naha singda thabak pina bagidamak thausil puthokti haina maral siri adumapu BJP na state kayagi Michael da mai papa ngamliba asina opposition gi wafam sing adu aranbani haibata le Lengak asigi lariba department kudingmakta section na thabak tawbagi chang hengalapa maramna hokiba chahi nipan ge manungda Indiana malem ge economy khwaidagi phaba lengak leibak oina manga subada hagalapa ngamle loinana chahi nipan asida lengak asina naha sing thabak pina bagidamak honaduna lakli malem ge leibak kaya da hojik sel thumi awaba kaya mayoknaribani maduna maram oiraga pochai ge mamal hengalapa amasung thabak phangdabagi awaba kaya thengnaduna chatli Oiraliba fibam kaya asi Indiana mayok na bagidamak thaurang tawduna leiri masi achuba singnaba amani adumapu miyam na lengak asida thajaba thamba maramna manglomda jangsin bangamdi haina Prime Minister Narendra Modi na makata na phongdokhi Scheduled Tribe Demand Committee Manipur STDCM na Maitei Mitei Furup asi India ge Scheduled Tribe ki lista chalhalu haina demand toriba asi Hill Area Committee HAC na yengsin biu amadi khut thingzin biu haina All Tribal Students Union Manipur atsumna ngarang HAC ge chairman Dinganglung Gangmaida memorandum ama pisinkre haire Maitei Mitei Furup asi India ge Scheduled Tribe ki lista chalhalu haina taliba demand asi Rajya Sabha gi MP yauna tampaki legislature ayambana phongna sawalapa amadi state asi ge tribal Furup sing Pukning ihul khangbidaba asina maram oiraga atsumna memorandum asi pisinbani haire majority community ki demand asi tribal miyam gi lam amadi hingbada chauna singnaba amani Mitei Furup asi kumang yamna chawsilaba Furup amani makhoi chahi lising ani civilization leiraba chakotpa culture leiraba makhoi lon Mitei lon su Indian Constitution ki nipan suba schedule da chalaba Furup ni Mitei Furupti technical medical engineering amadi sports na chingba field amadi UPSC na lauba civil services exam da thoidok hendopa ngamduna kumang chawsilaba Furup amani state asida Mitei Furup asi general schedule caste amasung other backward classes OBC haina khaidokuna punsigi hiram kayada thoidok hendokle SC amasung OBC haina hanadagi khaidokuna leiraba Mitei Furupna scheduled tribe ta chana bhonariba asi kudong chaba launabani haina atsumgi chiral asina maral sirakle District Football Association DFA Thobal na sinduna tha asigi taratarukdagi Wangjim Kodongpupi Sports Complex ta team tarit na saruk yadna chatharakiba Second Division Football League Tournament 2022 gi ngasi sanakiba league match singda Kanglai FC Thobal amasung Hairot United mai pakre
Tournament asigi ngasi sanakiba ahanba matchda Kanglai FC na UMFC Moijingbu goal 3-2 maithiba piki. Loinana ngasigi anisuba matchda SOC DEC Wangjing na PADSW Langathelbu goal 3-1 maithiba piki. Arabada mariba pa amuhana. Mahurol dagi laiminaragla for chakudimag aikona tasingadabani maitayna sontakiba matamda Manipur asi machetana kaikhigani haina Chief Minister N Birena fongdokre. Maitai mitayna sidul traffic list charin bahay basi hagolak liba tungi yumbira singi afaba yumpham ama tholambaga pangkakni haina Education Minister TH Basant Kumar na fongdorakli. Lo kaina changlapa mitop amagi Aadhaar card saramba miyoi ama Manipur Police Team ge miyoi na pagatpangamkre. High school amasung higher secondary school gi oza sing nongmanini asida rationalization tawna ba sem saba loire haina Education Minister TH Basant Kumar na fongdokre. Matang asida Mami TV Prime Time News Passenger mi tabiri pasingbu amuka hanna kurumjari. Dr. Helena Optometric College North AOC Imphal के academic session 2022-23 के admission hausare program offer Bachelor of Optometry specialties da matik charva infrastructure galoina secure campus spacious classroom amadi well maintained library meritorious students singi special fee concession amadi scholarship well qualified dedicated amadi experience lairaba oza singna takpi tambigani nupa macha amadi nupi macha gi secure amadi separate hostel Dr. Helena Eye Hospital and Institute Delhi training ki khudong chaba su leigani loinana course asi hek loibaga India amadi avorta chada chama job placement leigani akupa marol gidamak 9774065535 ta contact tawbiu iPhone gi mapu oibiu iPhone gi mapu oibiu lakliba October gi tang kunmari nungthil pong ama taba matamda sumnatagi lupa chama khaktana iPhone gi mapu oibiu thamjariba pricing first price iPhone 13 Pro Max second price iPhone Mini 12 128GB third price iPhone SE 2022 128GB amasung consolation price oina miyoi kontra da lupa chamnga pizagani ticket agent oibiningba singna lemna ticket tara amadi lupa lising manga gi mathakta fangbaki khudongchaba pizari ticket fangfam sing Sur Pharmacy Malom Bazar Sanatombi Store Malom Bazar Pan 150 Waheng Lekai Mobile Dukan Ipak Offset Praise opposite Shanghai Express amasung FSC office Kangabam Lekai near Vaiko Hotel Panthoibi Pharmacy Lamfel near Lamjingba Hospital Sorzini Hotel Moirang near Maibia Gas Imphal College Gate Dukan Amur Dukan amasung Bembem Wholesale Dukan Patsoi Part 1 Draw Otfam Kaisampat Lemazam Lekai Community Hall WhatsApp ki khuthangda ticket booking tawbagi khudong chaba pizari akupa marol gidamak pizari ba number sida contact tobiu 8787573129 Dr. Care App Dr. Care App miyam gi ana laing gi lamda khudong chana na ba Dr. Care hariba app ase sizina biduna adom gi darkar oiba doctor adu hanna appointment lowagi khudong chaba pizari Aikoiga partner oina chatminariba hospital singa sigidamak hana chatlaga ming iba queue lepa doctor yengba fangdabagi awaba leiraroi ngasimak download tobiduna kanabashi lobiu miyamgi damak Dr. Care App Welcome you all to UNACO School Channel in Far East.
an exclusive co-educational residential school located on a sprawling 50 acres campus just 24 kilometers away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration commence and open for 2023 and 24 session. Sri Sri Gaurachandraya Nama Purvashramda Aikoi Kwaibu Nauyuk Naukon Biramba Tingom Syam Kanhai Singh Hana Magi Nungsi Jaraba Imung Manung Sagai Nate Kwai Pumna Makpu Thadok Lamnaga Hoki Batang Tara Manga Tha Tara Ing Lishinganiga Sumna Kunithoi Meragi Kunmathoi Nipan Bathang Numitta Sri Guru Gi Kripadagi Vesh Olaga Sri Sanatan Das Dhanamanjuri Haiban Nam Fangjaduna Brindaban Prapti Oikre Lagliba Tangkun Tha Tara Ing Lishinganiga Sumna Kunithoi Meragi kun mangani pan basagol sel numita asti sanchay lokhacheraga lagliba tang kunipan thatara ing lishingani ga sumna kunithoi hiyangai gi humni pan ba irai numita chira usob din thokle numita sida laikhidrabagi atma santi ke damak ngamjaba bastu kharadang Sri Sri Gaurachandra Mahaprabhu gi charanda hari sankirtan ga loina na seba oijagadori upalakya sida Brahman Vaishnav ahal laman Maruk Mapang Amadi Sagai Natai Kwai Kibigna Matang Chana Lingbirakuna Harinam Sravan Taubiranaba Patrana Nimantran Kachari Patrana Nimantran Kachabagi Aparada Kibik Ngakpigani Tauram Paring Ayupung Nipan Makai Vekatpa Ayupung Mapan Sankirtan Hoba Ayupung Taramathoi Tauram Loiba Seva Fangjari Basing Tingom Ongbi Nandini Devi Sahadarmini Amasung Mahaki Imung Manungsing Singjamai Mathak Tokjom Lekai Imphal West Leizare Moirangkom Yumnam Lekai de Leba Victoy Marta Makal Kudimaki stationery item sing gift item ahal amadi angang singna thawba yarba cycle kit dresses sanapot makal sing decoration item remote toy sing ahongwa mamalda phambigani loinana sanapot akhanaba kharadi nimol chakoba amadi diwali ki 10% dagi 40% forward discount pizari akupa marol gi damak makhada pizari ba contact number asida call tobiu ngasimak lengsin biraku Victoy Mart Moirangkom Yumnam Lekai October ki tang kun gamari yamna ningthi jaraba machu tana phajaraba hausi bampadro ama tera bazar laiba idol club ground da sana jaragani October ki tang kun gamari numidang waram pung taruk taba matamda ticket ki mabal sumna ki lupa lising ani samnga thamjariba prize pass houseful Royal Enfield 350 classics second houseful third houseful fourth houseful mathang sita houseful mari lejaba Royal Enfield 350 classic mari stretch lauba mari thamjaba loina Hariba bumper draw sigi mamang bini bumper draw amagak sana jagani ticket ki maman sut lagi lupa sani yang kai aduga thamjari ba prize amount 60,000 lupa lising humpu yamna phajari ba mana koi ningol sakau bana lakpa sida ningol singi damak ta akhanana kudolama hapsan jari madudi hung mari phawgi manungda ticket lobi ba ticket pet tobi bai sin naw singi damak ta koi 10 liter taragi rice cooker ahum mama free mini draw ina hapsagani masigi khudong sa basisu thawaina khwaidigi chawba Manipuri festival ori bani ngol sakau ba siga mari leina ningol singi damak ta hapsan jabani maram aduna prize mayam na leiteng laba hausi bumper draw sa jaga tori bangapam tera bazar idol club ground kwai puna mag iram dam sigi nungsira bai sin naw kwai tarana angan ba matam dareng phi dum teng biraktura prize mayam leiteng laba hausi bumper draw se saruk yabina ba hanna na ikai khumna jabang loina paudam jari Dr. Helena Optometric College North AOC Imphal के academic session 2022-23 के admission hausare program offer Bachelor of Optometry specialties da matik charwa infrastructure galoina secure campus spacious classroom amadi well maintained library meritorious students singi special fee concession amadi scholarship well qualified dedicated amadi experience leraba oza singna takpi gandigani nupa macha amadi nupi macha gi secure amadi separate hostel Dr. Helena Eye Hospital and Institute Delhi training ki khudong chaba su leigani loinana course asi hek loibaga India amadi avorta chada chama job placement leigani akupa marol gi damak 9774065535 ta contact tobiu iPhone gi mapu oibiu lakliba October gi tang kun mari nungthel pong ama taba matamda sumnatagi lupa chama khaktana iPhone gi mapu oibiu thamjariba pricing first price iPhone 13 Pro Max second price iPhone Mini 12 128GB third price
iPhone SE 2022 128GB amasung consolation prize oina miyoi kontrada lupa chamnga pizagani ticket agent oi pining singna lemna ticket tara amadi lupa lising manga gi mathakta fangbagi khudong chaba pizari ticket fangfam sing sur pharmacy malom bazar sanatombi store malom bazar pan 150 waheng lekai mobile dukan ipak offset praise opposite sangai express amasung FSC office kangabam lekai near Vigo hotel Panthoibi pharmacy lamfel near Lamjingba hospital Sorzini hotel Moirang near Maibe gas Imphal college gate dukan Amu dukan amasung Bembem wholesale dukan Patsoi part 1 draw otfam Kaisampat Lemazam Lekai community hall WhatsApp ki khuthangda ticket booking tawbagi khudong chaba pizari akupa marol gi damak pizari ba number sida contact tobiyu 8787573129 Dr. Care Ape miyam gi ana laing gi lamda khudong chana naba Dr. Care haiba ape ase sizina biduna adom gi darkar oiba doctor adu hanna appointment lobagi khudong chaba pizari Aikoiga partner oina chatminariba hospital singa sigidamak hanna chatlaga ming iba queue lepa doctor yengba fangdabagi awaba leiraroi ngasimak download tobiduna kanaba si lobiyu miyam gi damak Dr. Care Ape Welcome you all to UNACO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 kilometers away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration commence open for 2023 and 24 session. Sri Sri Gaurachandraya Nama Purvashramda Aikoi Khwaibu Nauyuk Nakon Biramba Thingom Shyam Kanhai Singh Hana Magi Nungsi Jaraba Imung Manung Sagai Natai Khwai Pumnamakpu Thadoklamnaga Haukiba Tang Tara Manga Tha Tara Ing Lishinganiga Sumna Kunithoi Meragi Kunmathoi Nipan Ba Thangs Numitta Sri Guru Gi Kripadagi Vesh Olaga Sri Sanatan Das Dhanamanjuri Haiban Nam Fangjaduna Brindavan Prapti Oikre Lagliba Tangkun Tha Tara Ing Lishinganiga Sumna Kunithoi Meragi kun mangani pan basagol sel numita asti sanchay lokha cheraga lagliba tang kunipan tha tara ing lishinganiga sumna kunithoi hiyangai gi humni pan ba irai numita chira usob din thokle numita sida laikhidrabagi atma santi ke damak ngamjaba bastu kharadam Sri Sri Gaurachandra Mahaprabhu gi charanda hari sankirtan ga loinana seba oijagadauri Upalakya sida Brahman Vaishnav ahal laman Maruk mapang amadi sagai natai khwai khibikna matam chana lingbirakuna harinam sravan tawbiranaba patrana nimantran kachari patrana nimantran kachabagi aparada khibik ngakpigani thoram pareng ayupung nipan makhai vekatpa ayupung mapan sankirtan hoba ayupung taramathoi thoram loiba seba fangjari basing tingom ongbi Nandini Devi Sahdarmini amasung mahaki imung manungsing singjamai mathak thokjom lekai Imphal West Leizare Moirangkom Yumnam Lekai de Leiba Victoy Marta Makal Kudimaki stationery item sing gift item ahal amadi angang singna thawba yarba cycle kid dresses sanapot makal sing decoration item remote toy sing ahoma mamalda fangbigani loinana sanapot akhanaba kharadi nimol chakoba amadi Diwali ki 10% gi 40% forward discount pizari akupa marol gi damak makada pizari ba contact number asida call tobiu ngasimak lengsin biraku Victoy Mart Moirangkom Yumnam Lekai October ki tang kun gamari yamna ningthi jaraba machu tana phajaraba hausi bumper draw ama tera pajat laiba idol club ground da sana jaragani October ki tang kun gamari numidang waram pung taruk taba matamda ticket ki mabal sumna ki lupa lising ani samnga thamjariba prize pass houseful Royal Enfield 350 classics second houseful third houseful fourth houseful mathang sita houseful mari lejaba Royal Enfield 350 classic mari stretch lauba mari thamjaba loina Hariba bumper draw sigi mamang da beni bumper draw amakak sana jagani ticket ki maman sup lagi lupa sani yang khai aduga thamjariba prize amount 60,000 lupa lising humpu yamna phajariba amana khoi ningol jakau bana lakpa sida ningol singi damakta akhanana khudolama hapsan jari madudi pung mari phawgi manungda ticket lobi ba ticket pet tobi bai sin naw singi damakta
खोगे 10 लिटर तरागी राइस कुकर अहुम अमा फ्री मिनी ड्रो इन हापसगनी मसिगे खुदोंग साबसिसु थवोइना ख्वाइदगी चावबा मणिपुर की फेस्टिवल होरी बनिंगोल साखौबा सिग मरी लेना निंगोल सिंग दमक हापसन जबनी मरम मदुना प्राइज मयाम न लेकेंगबा हौसी बम्पर ड्रो सानजगतोरिबा मफम तेरा बाजार आइडल क्लब ग्राउंड ख्वाइ पुनमक इरमदम सिग नुसिरबा इसिन नाउ ख्वाइ तराना अंगन बमतम दरंग फी दुम पेंबिरक्तुरा प्राइज मयाम लेकेंगबा हौसी बम्पर ड्रो से सरुक याबिनबा हन्ना हना इकाई खुना जबग लोइना पाउदम जरी Dr. Helena Optometric College North AOC Imphal के academic session 2022-23 के admission hausare program offer Bachelor of Optometry specialties da matik charwa infrastructure galoina secure campus spacious classroom amadi well maintained library meritorious students singi special fee concession amadi scholarship well qualified dedicated amadi experience leraba oza singna takpi dambigani nupa macha amadi nupi macha gi secure amadi separate hostel Dr. Helena Eye Hospital and Institute Daily training की खुदों चाबसु लेगनी लोइनना कोर्स असी हेक लोइबका इंडिया अमदी अवॉर्डा चाद चामा जॉब प्लेसमेंट लेगनी अकुपा मरोल की दमक 9774065535 ता कांटेक्ट तौबियु iPhone gi mapu oibiu iPhone gi mapu oibiu lakliba October gi tang kun mari nungthil pung ama taba matamda sumnatagi lupa chama khaktana iPhone gi mapu oibiu thamjariba pricing first price iPhone 13 Pro Max second price iPhone Mini 12 128GB third price iPhone SE 2022 128GB amasung consolation price oina miyoi kunthra da lupa chamnga pizagani ticket agent oibiningba singna lemna ticket tara amadi lupa lising manga gi mathakta fangbagi khudongchaba pizari ticket Fangfam Singh, Sur Pharmacy, Malom Bazar, Sanatombi Store, Malom Bazar, Pan 150, Waheng Lekai Mobile Dukan, Ipak Offset Praise, opposite Sangai Express, Amasung FSC Office, Kangabam Lekai, near Vaiko Hotel, Panthoibi Pharmacy, Lamfel, near Lamjingba Hospital, Sorzini Hotel, Moirang, near Maibegyas, Infal College Gate Dukan, Amu Dukan, Amasung Bembem Wholesale Dukan, Patsoi Part 1. Draw Otfam Kaisampat Lemazam Lekai Community Hall. WhatsApp ki khuthangda ticket booking tawbagi khudong chaba pizari. Akupa marol gidamak pizari ba number sida contact tobiyu 8787573129. Dr. Care App Dr. Care App miyam gi ana lain gi lamda khudong chana na ba Dr. Care hariba app ase sizinabiduna adom gi darkar oiba doctor adu hanna appointment lobagi khudong chaba pizari. अखोइगा पार्टनर ओइना चटमिनरिबा हॉस्पिटल सिंग असिगिदमक हाना चटलगा मिंग इबा क्यू लेपा डॉक्टर येंबा फंगदबगी अवाबा लेररोय ngasimak download tobiduna kanabasi lobiyu miyamgidamak Dr. Care App. Welcome you all to UNACO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 kilometers away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration come admission open for 2023 and 24 session. Sri Sri Gaurachandraya Nama Purvashramda Aikoi Khwaibu Nauyuk Nakon Biramba Thingom Shyam Kanhai Singh Hana Magi Nungsijaraba Imung Manung Sagai Natei Khwai Pumnamakpu Thadoklamnaga Haukiba Tang Tara Manga Tha Tara Ing Lishinganiga Sumna Kunithoi Meragi Kunmathoi Nipanba Thangs Numitta Sri Guru Gi Kripadagi Vesh Olaga Sri Sanatan Das Dhanamanjuri Haiban Nam Fangjaduna Brindaban Prapti Oikre Lagliba Tangkun Tha Tara Ing Lishinganiga Sumna Kunithoi Meragi kun mangani pan basagol sel numita asti sanchay lokha cheraga lagliba tang kunipan thatara ing lishingani ga sumna kunithoi hiyangai gi humni pan ba irai numita chira usob din thokle numita sida laikhidrabagi atma santi ki damak ngamjaba vastu kharadang Sri Sri Gaurachandra Mahaprabhu gi charanda hari sankirtan ga loina na seba oijagadauri upalakya sida Brahman Vaishnav ahal laman Maru mapang amadi sagai natai khwai khibikna matang chana lengbirakuna harinam sravan tawbiranaba patrana nimantran kachari patrana nimantran kachabagi aparada khibik ngakpigani thoram pareng ayupung nipan makhai vekatpa ayupung mapan sankirtan hoba ayupung taramathoi thoram loiba seba fangjari basing thingom ongbi Nandini Devi Sahadharmini amasung mahaki imung manungsing singjamai mathak thokchom lekai Imphal West
Yumnam Lekai de Leba, Victoy Marta, Makal Kudimaki stationery items, gift item, Ahal Amadi Angang Sinatova Yarba cycle, kid dresses, Sanapot Makal Sing, decoration item, remote toys sing, Ahoma Mamada from Bigani, Loinana Sanapot Akanaba Karadi, Nimol Chakoba Amadi, Diwali 10% 40% forward discount Pizari, Akuba Maro Gidamak Makala Pizari ba contact number Asida call Tobio, Nasimak Lensin Biraku, Victoy Mart, Moirangkong, Yumnam Lekai. October ki tang kun gamari yamna ningthi jaraba machuta na phajaraba hausi bampadro ama tera bazar da laiba Ideal Club Ground da sana jaragani October ki tang kun gamari numidang waram pung taruk taba matamda ticket ki mabal sunna ki lupa lising ani samga thamjari prize pass houseful Royal Enfield 350 classics second houseful third houseful fourth houseful mathang sina houseful mari lejaba Royal Enfield 350 classic mari stretch law mari thamjaba loina Hariba bumper draw sigi mamang da bini bumper draw amagak sana jagani ticket ki maman sut lagi lupa sani yang kai aduga thamjari ba prize amount 60,000 lupa lising kumpu yamna phajari ba mana koi ningol jakau bana lakpa sida ningol singi damak ta akana na kudolama hapsan jari madudi pung mari phabugi manungda ticket lobi ba ticket pet to bi sin naw singi damak ta koi ge 10 liter taragi rice cooker ahum mama free mini draw ina hapsagani masigi khudong sa basisu thawaina khwaidigi chawba Manipuri festival ori bani ngol jakau ba siga mari leina ningol singi damak ta hapsan jabani maram aduna prize mayam na leiteng ba hausi bumper draw sa jaga tori banga pam tera bazar Ideal Club Ground kwai puna mag iram dam sing sida bai sin naw kwai tarana angan ba matam dalang phi dun birak prize mayam leiteng ba hausi bumper draw se saruk yabina ba hanna na ikai khumna jabang loina na paudam jari Dr. Helena Optometric College North AOC Infal के academic session 2022-23 के admission hausare program offer Bachelor of Optometry specialties da matik charwa infrastructure galoina secure campus spacious classroom amadi well maintained library meritorious students singi special fee concession amadi scholarship well qualified dedicated amadi experience lairaba oza singna takpi tambigani nupa macha amadi nupi macha gi secure amadi separate hostel Dr. Helena Eye Hospital and Institute Delhi training ki khudong chaba su leigani loinana course asi hek loibaga India amadi avorta chada chama job placement leigani akupa marol gi damak 9774065535 ta contact tawbiu iPhone gi mapu oibiu iPhone gi mapu oibiu lakliba October gi tang kun mari nungthil pong ama taba matamda sumnatagi lupa chama khaktana iPhone gi mapu oibiu thamjariba pricing first price iPhone 13 Pro Max second price iPhone Mini 12 128GB third price iPhone SE 2022 128GB amasung consolation price oina miyoi kontra da lupa chamnga pizagani ticket agent oibiningba singna lemna ticket tara amadi lupa lising manga gi mathakta fangbagi khudong chaba pizari ticket fangfam sing Sur Pharmacy Malom Bazar Sanatombi Store Malom Bazar Pan 150 Waheng Lekai Mobile Dukan Ipak Offset Praise opposite Shanghai Express amasung FSC office Kangabam Lekai near Vaiko Hotel Panthoibi Pharmacy Lamphel near Lamjingba Hospital Sorzini Hotel Moirang near Maibe Gas Infal College Gate Dukan Amu Dukan amasung Bembem Wholesale Dukan Patsoy Part 1 Draw Otfam Kaisampat Lemazam Lekai Community Hall WhatsApp ki khuthangda ticket booking tawbagi khudong chaba pizari akupa marol gi damak pizari ba number sida contact tobiu 8787573129 Dr. Care Ape miyam gi ana laing gi lamda khudong chana na ba Dr. Care hariba ape ase sizinabiduna adom gi darkar oiba doctor adu hanna appointment lowbagi khudong chaba pizari Aikoiga partner oina chatminariba hospital singa sigidamak hanna chatlaga ming iba queue lepa doctor yengba fangdabagi awaba leiraroi ngasimak download tobiduna kanabasi lobiu miyamgi damak Dr. Care Ape Welcome you all to UNACO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 kilometers away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration come admission open for 2023 and 24 session. Sri Sri Gaurachandraya Nama Purvashramda Aikoi Kwaibu Nauyuk Nakon Biramba Thingom Shyam Kanhai Singhana Magi Nungsijaraba Imung Manung Sagai Natei Kwai Pumna Makpu Thadoklamnaga Hokiba Tang Tara Manga Tha Tara Ing Lishinganiga Sumna Kunithoi Meragi Kunmathoi Nipan Ba Thangs Numitta Sri Guru Gi Kripadagi Vesh Olaga Sri Sanatan Das
धन मंजूरी है नाम फंगजदुना वृंदावन प्राप्ति ओइख्रे लाग्लिबा तांकुन था तरा इंग लिशिंग अनिगा सुमना कुनिथोई मेरागी कुन मंगानी पान बसगोल सेल नुमिता अस्टी संचय लोखचरगा लाग्लिबा तांकुन निपान था तरा इंग लिशिंग अनिगा सुमना कुनिथोई हियांगे की हुमनी पान बे इराई नुमिता चिरा उसोब दिन थोकले नुमिता सिदा लैखिद्रबगी आत्मा शांति के दमक ngamjaba वस्तु खरदंग श्री श्री गौरचंद्र महाप्रभु की चरणदा हरि संकीर्तन का लोइनन सेवा ओइजगदौरी उपलक्ष्य सिदा ब्राह्मण वैष्णव अहल लमन मरु मपांग अमदी सागै नातै ख्वाई खिबिकना मतम चाना लेंबिरक्तुना हरि नाम श्रवण तौबिरनबा पत्रन निमंत्रण कचरी पत्रन निमंत्रण कचबगी अपराध खिबिक ngakpigani थौरम परेंग अयुक पुंग निपान मखाई वेक कटपा अयुक पुंग मापन संकीर्तन हौबा अयुक पुंग तरामाथोई थौरम लोइबा सेवा फंगजरिबसिंग थिंगोम ओंबी नंदिनी देवी सहधर्मिनी अमसुंग महाकी इमुंग मनुंगसिंग सिंगजमई मथक थोकचोम लेकाई इम्फाल वेस्ट लेजरे मोइरांगखोम युमनाम लेकाई दे लेबा विक्टोय मार्टा मखल खुदिमकी स्टेशनरी आइटम सिंग गिफ्ट आइटम अहल अमदी अंगांग सिंगना थौबा यारबा साइकिल के ड्रेसेस सानापोट मखल सिंग डेकोरेशन आइटम रिमोट टॉय सिंग अहोमा ममलदा फंगबिगनी लोइनना सानापोट अखनबा खरदे निमोल चकोबा अमदी दिवाली की 10% की 40% फॉरवर्ड डिस्काउंट पिजरी अकुपा मरोल की दमक मखादा पिजरीबा कांटेक्ट नंबर असिदा कॉल तौबियो नसिमक लेंसिन बिरकु विक्टोय मार्ट मोइरांगखोम युमनाम लेकाई अक्टोबर के तांग कुनगमरी यामना निंखिजरबा मचुताना फजरबा हौसी बंपद्रो अमा तेरा बाजार लेबा आइडल क्लब ग्राउंड सानजरगनी अक्टोबर के तांग कुनगमरी नुमिदांग वरम पुंग तरुक ताबा मतमदा टिकट की मबल सुनगी लुपा लिसिंग अनि समगा थमजरिबा प्राइस पास हाउसफुल रॉयल एनफील्ड 350 क्लासिक्स सेकंड हाउसफुल थर्ड हाउसफुल फोर्थ हाउसफुल मथंग सिना हाउसफुल मरी लेजबा रॉयल एनफील्ड 350 क्लासिक मरी स्ट्रेचेक लाउबा मरी थमजबा लोइना हारिबा बंपर ड्रो सिगी ममांग बेनी बंपर ड्रो अमखक सानजगनी टिकट की ममान सुटनगी लुपा चनी यांखई अदुगा थमजरिबा प्राइस अमाउंट 60000 लुपा लिसिंग हुंपु यामना फजरिबा अमना खोई निंगोल जाखौबना लाकपसिदा निंगोल सिंगी दमकता अखनना खुदोल अमा हापसनजरी मदुदे पुंग मरी फावगी मनुंगदा टिकट लौबीबा टिकट पेट तौबीबा सिन नाउ सिंगी दमकता खोई 10 लीटर तरागी राइस कुकर अहुम अमा फ्री मिनी ड्रो इन हापसगनी मसिगी खुदोंग चाबसिसु थवैना ख्वाइदगी चावबा मणिपुर की फेस्टिवल ओरिबा निंगोल जाखौबा सिगा मरी लेना निंगोल सिंगी दमकता हापसनजबनी मरम अदुना प्राइस में यामना लेकेंगबा हौसी बंपर ड्रो सानजगतोरिबा मफम तेरा बाजार आइडल क्लब ग्राउंड ख्वाई पुनमक इरमदम सिगी नुसिरबैसिन नाउ ख्वाई तराना अंगन बामतम दरंग फी लेंबिरक्तुरा प्राइस मयाम लेकेंगबा हौसी बंपर ड्रो से सरुक याबिनबा हन्ना इकाई खुमना जबग लोइना पाउदम जरी Dr. Helena Optometric College North AOC Imphal के academic session 2022-23 के admission hausare program offer Bachelor of Optometry specialties da matik charwa infrastructure galoina na secure campus spacious classroom amadi well maintained library meritorious students singi special fee concession amadi scholarship well qualified dedicated amadi experience leiraba oza singna takpi gandigani nupa macha amadi nupi macha gi secure amadi separate hostel Dr. Helena Eye Hospital and Institute Delhi training की खुदों चाबसु लेगनी लोइनना कोर्स असी हेक लोइबका इंडिया अमदी अवॉर्डा चाद चामा जॉब प्लेसमेंट लेगनी अकुपा मरोल की दमक 9774065535 ता कांटेक्ट तौबियु iPhone gi mapu oibiyo lakliba October gi tang kunmari nungthil pung ama taba matamda sumnatagi lupa chama khaktana iPhone gi mapu oibiyo thamjariba pricing first price iPhone 13 Pro Max second price iPhone Mini 12 128GB third price iPhone SE 2022 128GB amasung consolation price oina miyoi kontra da lupa chamnga pizagani ticket agent oibiningba singna lemna ticket tara amadi lupa lising manga gi mathakta fangbagi khudongchaba pizari ticket फंगफम सिंह सुर फार्मेसी मालोम बाजार सनातोम्बी स्टोर मालोम बाजार पान 150 वहेंग लेकाई मोबाइल दुकान इपाक ऑफसेट प्रेस ऑपोजिट संगाई एक्सप्रेस अमसुंग FSC ऑफिस कांगबम लेकाई नियर वेको होटल पांथोइबी फार्मेसी लमफेल नियर लमजिंगबा हॉस्पिटल सोरजिनी होटल मोइरांग नियर माइबे गैस इम्फाल कॉलेज गेट दुकान अमू दुकान अमसुंग बेम्बेम होलसेल दुकान पाचोई पार्ट 1 ड्रो ओटफम कैसामपाट लेमजम लेकाई कम्युनिटी हॉल WhatsApp की खुथांगदा टिकेट बुकिंग तौबगी खुदोंग चाबा पिजरी अकुपा मरोल गी दमक पिजरीबा नंबर सिदा कांटेक्ट तौबियु 8787573129 डॉक्टर केयर एप मियाम गी अना लाइन गी लमदा खुदोंग चाननबा डॉक्टर केयर हाइबे एप असे सिजिनबिदुना अदोंगी दरकार ओइबा डॉक्टर अदु हाना अपॉइंटमेंट लौबगी खुदोंग चाबा पिजरी
ꯑꯩꯈꯣꯏꯒ ꯄꯥꯔꯠꯅꯔ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯍꯥꯟꯅ ꯆꯠꯂꯒ ꯃꯤꯡ ꯏꯕ, ꯀ꯭ꯌꯨ ꯂꯦꯞꯄ, ꯗꯣꯛꯇꯔ ꯌꯦꯡꯕ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯂꯩꯔꯔꯣꯏ꯫ ngasimak download tawbiduna kanaba si lobiyu miyamgidamak Dr. Care app. Welcome you all to UNACO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 km away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration come admission open for 2023 and 24 session. Sri Sri Gaurachandraya Nama Purvashramda Aikoi Kwaibu Nauyuk Naukon Biramba Thingom Shyam Kanhai Singh Hana Magi Nungshi Jaraba Imung Manung Sagai Natei Kwai Pumna Makpu Thadoklam Naga Haukiba Tang Tara Manga Tha Tara Ing Lishinganiga Sumna Kunithoi Meragi Kunmathoi Nipan Bathang Numita Sri Guru Gi Kripadagi Vesh Olaga Sri Sanatan Das Dhanamanjuri Haiban Nam Fangjaduna Brindaban Prapti Oikre Lagliba Tangkun Thatara Ing Lishinganiga Sumna Kunithoi Meragi Kun Mangani Pan Basagol Sel Numita Asti Sanchay Lokhacharaga Lagliba Tangkunipan Thatara Ing Lishinganiga Sumna Kunithoi Hiyangai Gi Humni Pan Ba Irai Numita Chira Usob Din Thokle Numita Sida Laikhidrabagi Atma Santi Kidamak Ngamjava Vastu Kharadam Sri Sri Gaurachandra Mahaprabhu Gi Charanda Hari Sankirtan Galoina Naseba Ojagadori Upalakya Sida Brahman Vaishnav Ahal Laman Maruk Mapang Amadi Sagai Natai Kwai Kibikna Matam Chana Lingbiraktuna Harinam Sravan Taubiranaba Patrana Nimantran Kachari Patrana Nimantran Kachabagi Aparada Kibik Ngakpigani Thauram Paring Ayupung Nipan Makai Vekatpa Ayupung Mapan Sankirtan Hoba Ayupung Taramathoi Thauram Loiba Seva Fangjari Basing Tingom Ongbi Nandini Devi Sadarmini Amasung Mahaki Imung Manung Sing Singjamai Mathak Thokchom Lekai Imphal West Leizare Moirangkhom Yumnam Lekai de Leiba Victoy Marta Makhal Kudimaki stationery item sing gift item ahal amadi angang singna thauba yaraba cycle kit dresses sanapot makhal sing decoration item remote toy sing ahoma mamalda fangbigani loinana sanapot akhanaba kharadi nimol chakoba amadi diwali ki 10% dagi 40% forward discount pizari akupa marol gi damak makhada pizari ba contact number asida call tawbiu ngasimak lengsin biraku Victoy Mart Moirangkhom Yumnam Lekai October ki tang kun gamari yamna ningthi jaraba machuta na phajaraba hausi bampadro ama tera bazar ta laiba idol club ground da sana jaragani October ki tang kun gamari numidang waram pung taruk taba matamda ticket ki mabal sumnagi lupa lising ani samnga thamjariba prize pass houseful Royal Enfield 350 classics second houseful third houseful fourth houseful mathang sita houseful mari lejaba Royal Enfield 350 classic mari set lauba mari thamjaba loina Hariba bumper draw sigi mamang da bini bumper draw amakak sana jagani ticket ki maman sup lagi lupa sani yang khai aduga thamjari ba prize amount 60,000 lupa lising humpu yamna phajari ba mana koi ningol sakau bana lakpa sida ningol singi damak ta akhanana kudolama hapsan jari madudi hung mari phawgi manungda ticket lobi ba ticket pet tobi ba sin naw singi damak ta koi 10 liter taragi rice cooker ahum mama free mini draw ina hapsagani masigi khudong sa basisu thawaina khwaidigi chawba Manipuri festival ori ba ningol sakau ba siga mari leina ningol singi damak ta hapsan jabani maram aduna prize me amna leiteng laba hausi bumper draw sana jaga tori bangapam Tera Bazar Idol Club Ground kwai puna mag iram dam sigi nungsira ba sin naw kwai tarana angan ba matam dalang fi dun teng biraktura prize mayam leiteng laba hausi bumper draw se saruk yabina ba hanna na ikai khumna jabang loina na paudam jari Dr. Helena Optometric College North AOC Imphal की academic session 2022-23 के admission hausare program offer Bachelor of Optometry specialties का matik charwa infrastructure galoina secure campus spacious classroom amadi well maintained library meritorious students singi special fee concession amadi scholarship well qualified dedicated amadi experience leiraba oza singna takpi tambigani nupa macha amadi nupi macha gi secure amadi separate hostel Dr. Helena Eye Hospital and Institute Delhi training की खुदों चाब सुलेगनी लोइनना course असी हैक लोइबका India अमदी अवॉर्डा चाद चामा job placement लेगनी अकुपा मरोल की दमक 9774065535 टा contact W
iPhone gi mapu oibiu iPhone gi mapu oibiu lakliba October gi tang kunmari nungthil pong ama taba matamda sumnatagi lupa chama khaktana iPhone gi mapu oibiu thamjariba pricing first price iPhone 13 Pro Max second price iPhone Mini 12 128GB third price iPhone SE 2022 128GB amasung consolation price oina miyoi kontrada lupa chamnga pizagani ticket agent oibiningba singna lemna ticket tara amadi lupa lising manga gi mathakta fangbagi khudongchaba pizari ticket fangfam sing Sur Pharmacy Malom Bazar Sanatombi Store Malom Bazar Pan 150 Waheng Lekai Mobile Dukan Ipak Offset Praise opposite Shanghai Express amasung FSC office Kangabam Lekai near Veiko Hotel Panthoibi Pharmacy Lamfel near Lamjingba Hospital Sorzini Hotel Moirang near Maibe Gas Infal College Gate Dukan Amur Dukan amasung Bembem Wholesale Dukan Patsoi Part 1 Draw Otfam Kaisampat Lemazam Lekai Community Hall WhatsApp ki khuthangda ticket booking tawbagi khudong chaba pizari akupa marol gi damak pizari ba number sida contact tobiu 8787573129 Dr. Care App Dr. Care App miyam gi ana laing gi lamda khudong chana na ba Dr. Care hariba app ase sizina biduna adom gi darkar oiba doctor adu hanna appointment lowbagi khudong chaba pizari Aikoiga partner oina chatminariba hospital singa sigidamak hana chatlaga ming iba queue lepa doctor yengba fangdabagi awaba leiraroi ngasimak download tobiduna kanabashi lobiyu miyamgi damak Dr. Care App Welcome you all to UNACO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 kilometers away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration commence and open for 2023 and 24 session. Sri Sri Gaurachandraya Nama Purvashramda Aikoi Khwaibu Nauyuk Naukon Biramba Thingom Shyam Kanhai Singh Hana Magi Nungshi Jaraba Imung Manung Sagai Natei Khwai Pumnamakpu Thadoklamnaga Haukiba Tang Tara Manga Tha Tara Ing Lishinganiga Sumna Kunithoi Meragi Kunmathoi Nipan Bathang Numitta Sri Guru Gi Kripadagi Vesh Olaga Sri Sanatan Das Dhanamanjuri Haiban Nam Fangjaduna Brindaban Prapti Oikre Lagliba Tangkun Tha Tara Ing Lishinganiga Sumna Kunithoi Meragi kun mangani pan basagol sel numita asti sanchay lokhacheraga lagliba tang kunipan tha tara ing lishinganiga sumna kunithoi hiyangai gi humni pan ba irai numita chira usob din thokle numita sida laikhidrabagi atma santi ke damak ngamjaba bastu kharadang Sri Sri Gaurachandra Mahaprabhu gi charanda hari sankirtan galoina na seba oijagadori Upalakya sida Brahman Vaishnav Ahal Laman Maruk Mapang Amadi Sagai Natay Khwai Kibigna Matam Chana Lingbiraktuna Harinam Sravan Taubiranaba Patrana Nimantran Kachari Patrana Nimantran Kachabagi Aparada Kibig Ngakpigani Thauram Pareng Ayupung Nipan Makai Vekatpa Ayupung Mapan Sankirtan Hoba Ayupung Taramathoi Thauram Loiba Seva Fangjari Basing Tingom Ongbi Nandini Devi Sahadarmini Amasung Mahaki Imung Manungsing Singjamai Mathak Thokjom Lekai Imphal West Leizare Moirangkom Yumnam Lekai de Leiba Victoy Marta Makal Kudimaki stationery items sing gift item ahal amadi angang singna thawba yarba cycle kid dresses sanapot makal sing decoration item remote toy sing ahongwa mamalda fangbigani loinana sanapot akhanaba kharadi nimol chakoba amadi Diwali ki 10% dagi 40% forward discount pizari akupa marol gi damak makada pizari ba contact number asida call tobiu nasimak lengsin biraku Victoy Mart Moirangkom Yumnam Lekai October ki tang kun gamari yamna ningthi jaraba machu tana phajaraba hausi bampadro ama tera bazar da laiba idol club ground da sana jaragani October ki tang kun gamari numidang waram pung taruk ta ba matamda ticket ki mabal sumna gi lupa lising ani samnga thamjari ba prize pass houseful Royal Enfield 350 classics second houseful third houseful fourth houseful mathang sina houseful mari lejaba Royal Enfield 350 classic mari stretch law mari thamjaba loina Hariba bumper draw sigi mamang da beni bumper draw amagak sana jagani ticket ki maman sup lagi lupa sani yang khai aduga thamjari ba prize amount 60,000 lupa lising humpu yamna phajari ba mana
khoi ningol sakho bana lakpa sida ningol singi damak ta akhanana khudolama hapsan jari madudi pung mari phawgi manungda ticket lobi ba ticket pet to bi sin naw singi damak ta khoi 10 liter taragi rice cooker ahum mama free mini draw ina hapsagani masigi khudong sa basisu thawoina khwaidigi chawba manipur gi festival ori ba ningol sakho ba siga mari leina ningol singi damak ta hapsan jabani maram aduna prize mayam na leiteng laba hausi bumper draw sa jaga tori ba pham Tera Bazar Idol Club Ground Kwai Punamak Iramdam Sing Sirabay Sin Now Kwai Tarana Angan ba matam dalang phi deng direktura prize mayam de kela baw si bumper draw se saruk yabina ba hanna na ikai khumna jabang loina na paudam jari Dr. Helena Optometric College North AOC Imphal के academic session 2022-23 के admission hausare program offer Bachelor of Optometry specialties का matik charwa infrastructure galoina na secure campus spacious classroom amadi well maintained library meritorious students singi special fee concession amadi scholarship well qualified dedicated amadi experience leraba oza singna takpi gandhigani nupa macha amadi nupi macha gi secure amadi separate hostel Dr. Helena Eye Hospital and Institute Daily training की खुदों चाव सुलेगनी लोइनना course असी हैक लोइबका India अमदी अवॉर्डा चाद चामा job placement लेगनी अकुपा मरोल की दमक 9774065535 ता contact तौबियु iPhone gi mapu oibiu iPhone gi mapu oibiu lakliba October gi tang kun mari nungthil pung ama taba matamda sumnatagi lupa chama khaktana iPhone gi mapu oibiu thamjariba pricing first price iPhone 13 Pro Max second price iPhone Mini 12 128GB third price iPhone SE 2022 128GB amasung consolation price oina miyoi kontra da lupa chamnga pizagani ticket agent oibiningba singna lemna ticket tara amadi lupa lising manga gi mathakta fangbagi khudong chaba pizari ticket Fangfam Singh, Sur Pharmacy, Malom Bazar, Sanatombi Store, Malom Bazar, Pan 150, Waheng Lekai Mobile Dukan, Ipak Offset Praise, opposite Sangai Express, Amasung FSC Office, Kangabam Lekai, near Vaiko Hotel, Panthoibi Pharmacy, Lamfel, near Lamjingba Hospital, Sorzini Hotel, Moirang, near Maibe Gas, Infal College Gate Dukan, Amur Dukan, Amasung Bembem Wholesale Dukan, Patsoi Part 1. Draw Otfam Kaisampat Lemazam Lekai Community Hall. WhatsApp ki khuthangda ticket booking tawbagi khudong chaba pizari. Akupa marol gi damak pizari ba number sida contact tobiyu 8787573129. Dr. Care Ape miyam gi ana laing gi lamda khudong chana na ba Dr. Care hariba ape ase sizinabiduna adom gi darkar oiba doctor adu hanna appointment lobagi khudong chaba pizari. Aikoiga partner oina chatminariba hospital singa sigidamak hana chatlaga ming iba queue lepa doctor yengba fangdabagi awaba leiraroi ngasimak download tobiduna kanaba si lobiyu miyam gidamak Dr. Care Ape. Welcome you all to UNACO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 kilometers away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration come admission open for 2023 and 24 session. Sri Sri Gaurachandraya Nama Purvashramda Aikoi Khwaibu Nauyuk Nakon Biramba Thingom Syam Kanhai Singh Hana Magi Nungsi Jaraba Imung Manung Sagai Natay Khwai Pumnamakpu Thadoklam Naga Haukiba Tang Tara Manga Tha Tara Ing Lishinganiga Sumna Kunithoi Meragi Kunmathoi Nipan Bathang Numitta Sri Guru Gi Kripadagi Vesh Olaga Sri Sanatan Das Dhanamanjuri Haiban Nam Fangjaduna Brindaban Prapti Oikre Lagliba Tangkun Tha Tara Ing Lishinganiga Sumna Kunithoi Meragi kun mangani pan basagol sel numita asti sanchay lokha cheraga lagliba tang kunipan tha tara ing lishinganiga sumna kunithoi hiyangai gi humni pan ba irai numita chira osob din thokle numita sida laikhidrabagi atma santi ke damak ngamjaba bastu kharadang Sri Sri Gaurachandra Mahaprabhu gi charanda hari sankirtan galoina na seba oijagadauri upalakya sida Brahman Vaishnav ahal laman Maruk mapang amadi sagay natay khwai khibigna matam chana lingbirakuna harinam sravan tawbiranaba patrana nimantran kachari patrana nimantran kachabagi aparada khibig ngakpigani thauram pareng ayupung nipan makhai vekatpa ayupung mapan sankirtan hoba ayupung taramathoi thauram loiba seba fangjari basing tingom ongbi Nandini Devi Sahadarmini amasung mahaki imung manungsing
Singjamai Mathak, Thokjom Lekai, Imphal West. Leizare, Moirangkom Yumnam Lekai de Leba, Victoy Marta, Makal Kudimaki stationery items, gift item, Ahal Amadi Angang Sinathoba Yarba cycle, kid dresses, Sanapot Makal Sing, decoration item, remote toy sing, Ahoma Mamada from Bigani, Loinana Sanapot Akanaba Karade, Nimol Chakoba Amadi, Diwali 10% agi 40% forward discount Pizari, Akupa Maro Gidamak Makada Pizari ba contact number Asida call to view, Nasimak Lengsin Biraku, Victoy Mart, Moirangkom Yumnam Lekai. October ki tang kun gamari yamna ningthi jaraba machuta na phajaraba hausi bampadro ama tera bazar laiba ideal club ground da sana jaragani October ki tang kun gamari numidang waram pung taruk ta matamda ticket ki mabal sumna ki lupa lising ani samga thamjari ba prize pass houseful Royal Enfield 350 classics second houseful third houseful fourth houseful mathang sina houseful mari lejaba Royal Enfield 350 classic mari stretch law mari thamjaba loina Hariba Bampadro Siki Mamang Bini Bampadro Amak Sanajagani, ticket to Maman Sup Nagil Pasani Yankai, at the Tanzariba prize amount 60,000, Lopalising Kumpu. Yamna Pazari Bamana, Koi, Ningo Zakopana Lakusida Ningo Singamata Kanana Kudolama, Hapsan Zari, Madudi Humari Pawi Manunda, ticket Lobiba, ticket Peto Bibation now Singamakta, Koi 10 liters, liter Taragi, rice cooker Ahumama, free mini draw in a Hapsagani, Masiki Kudong Sapasisu, Tawaina, Kwaiti Sauba, Manipuri Festival or Baningol Sako, Basimari Lena, Ningo Singamata Hapsan Zabani, Maramaduna prize may am na like yung ba Hausi Bampadro sana sa katulad mga pam Tera Bazar Ideal Club Ground Kwai po na mag-iramdam sinong sirabay now kwai tarana angan ba matangdalang pidun ng binagtura prize may am na like yung ba Hausi Bampadro sa saruk yabi na ba hanna na ikay kung nasa pagaloy na paudam zari Dr. Helena Optometric College North AOC Imphal के academic session 2022-23 के admission hausare program offer Bachelor of Optometry specialties ता matik charwa infrastructure galoina secure campus spacious classroom amadi well maintained library meritorious students singi special fee concession amadi scholarship well qualified dedicated amadi experience lairaba oza singna takpi gandhigani nupa macha amadi nupi macha gi secure amadi separate hostel Dr. Helena Eye Hospital and Institute Daily training ki khudong chaba su laigani loinana course asi hek loibaga India amadi avorta chada chama job placement laigani akupa marol gi damak 9774065535 ta contact you iPhone gi mapu oibiu lakliba October gi tang kun mari nungthil pung ama taba matamda sumnatagi lupa chama khaktana iPhone gi mapu oibiu thamjariba pricing first price iPhone 13 Pro Max second price iPhone Mini 12 128GB third price iPhone SE 2022 128GB amasung consolation price oina miyoi kontrada lupa chamnga pizagani ticket agent oibiningba singna lemna ticket tara amadi lupa lising manga gi mathakta fangbagi khudong chaba pizari ticket Fangfam Singh, Sur Pharmacy, Malom Bazar, Sanatombi Store, Malom Bazar, Pan 150, Waheng Lekai Mobile Dukan, Ipak Offset Praise, opposite Sangai Express, Amasung FSC Office, Kangabam Lekai, near Vaiko Hotel, Panthoibi Pharmacy, Lamfel, near Lamjingba Hospital, Sorzini Hotel, Moirang, near Maibegyas, Imphal College Gate Dukan, Amu Dukan, Amasung Bembem Wholesale Dukan, Patsoi Part 1. Draw Otfam, Kaisampat, Lemazam Lekai, Community Hall. WhatsApp ki khuthangda ticket booking tawbagi khudong chaba pizari. Akupa marol gidamak pizari ba number sida contact obiu 8787573129. Dr. Care App, Dr. Care App. Miyam gi ana laing gi lamda khudong chana na ba. Dr. Care hariba app ase sizinabiduna. Adom gi darkar oiba doctor adu hanna appointment lawbagi khudong chaba pizari. Aikoiga partner oina chatminariba hospital singa sigidamak hana chatlaga ming iba queue lepa doctor yengba fangdabagi awaba leiraroi ngasimak download tobiduna kanaba si lobiu miyam gidamak Dr. Care App. Welcome you all to UNACO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 km away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration come admission open for 2023 and 24 session. Sri Sri Gaurachandraya Nama.
पूर्वाश्रमदा अखोई ख्वाइबु नाउयुक नाउकोन बिरंबा थिंगोम श्याम कन्हाई सिंह हना मागी नुंगसीजरबा इमुंग मनुंग सागै नातै ख्वाइ पुमनमकपु थादोक्लमनगा हौकिबा तांग 15 था 10 इंग 2022 मेरागी कुनमाथोइनी पानबा थांज नुमित्ता श्री गुरुगी कृपादगी वेश ओलगा श्री सनातन दास धनमंजुरी हाइबा नाम फंगजदुना वृंदावन प्राप्ति ओइख्रे लाग्लिबा तांग कुन था 10 इंग 2022 मेरागी कुन मंगानी पान बसगोल सेल नुमित्ता अस्टी संचय लोखचरगा लाग्लिबा तांग कुनिपान था 10 इंग 2022 हियांगगी हुमनी पान बा इराई नुमित्ता चिरा उसोब दिन थोकले नुमित असिदा लैखिद्रबगी आत्मा शांति के दमक ngamjaba वस्तु खरदंग श्री श्री गौरचंद्र महाप्रभु की चरणदा हरि संकीर्तन का लोइनन सेवा ओइजगदौरी उपलक्ष्य सिदा ब्राह्मण वैष्णव अहल लमन मरु मपांग अमदी सागै नातै ख्वाइ खिबिकना मतम चाना लेंबिरक्तुना हरि नाम श्रवण तौबिरनबा पत्रन निमंत्रण कचरी पत्रन निमंत्रण कचबगी अपराध खिबिक ngakpigani थौरम परेंग अयुपुंग निपान मखाई वेक कटपा अयुपुंग मापन संकीर्तन हौबा अयुपुंग 13 थौरम लोइबा सेवा फंगजरिबसिंग थिंगोम ओंबी नंदिनी देवी सहधर्मिनी अमसुंग महाकी इमुंग मनुंगसिंग सिंगजमई मथक थोकचोम लेकाई इम्फाल वेस्ट लेजरे मोइरांगखोम युमनाम लेकाई दे लेबा विक्टोय मार्टा मखल खुदिमकी स्टेशनरी आइटम सिंग गिफ्ट आइटम अहल अमदी अंगांग सिंगना थौबा यारबा साइकिल के ड्रेसेस सानापोट मखल सिंग डेकोरेशन आइटम रिमोट टॉय सिंग अहोंग ममलदा फंगबिगनी लोइनना सानापोट अखनबा खरदे निमोल चकोबा अमदी दिवाली की 10% दगी 40% फॉरवर्ड डिस्काउंट पिजरी अकुपा मरोल की दमक मखादा पिजरीबा कांटेक्ट नंबर असिदा कॉल तौबियो ngasimak lengsin biraku victoy mart moirangkhom yumnam lekai October की तांग 23 यामना निंगथीजरबा मचुताना फजरबा हौसी बंपद्रो अमा तेरा बजार लेबा आइडल क्लब ग्राउंड सानजरगनी October की तांग 23 नुमिदांग वरम पुंग 3 ताबा मतमदा टिकट की मबल सुनगी रुपा 2,500 थमजरिबा प्राइस पास हाउसफुल रॉयल एनफील्ड 350 क्लासिक्स सेकंड हाउसफुल थर्ड हाउसफुल फोर्थ हाउसफुल मथंग सिना हाउसफुल मरी लेजबा रॉयल एनफील्ड 350 क्लासिक मरी स्ट्रेचेक लाउबा मरी थमजबा लोइना हारिबा बंपर ड्रो सिगी ममांग बेनी बंपर ड्रो अमखक सानजगनी टिकट की ममान सुटनगी रुपा 250 अदुगा थमजरिबा प्राइस अमाउंट 60,000 रुपा 50,000 यामना फजरिबा अमना कोई निंगोल जाखौबना लाकपसिदा निंगोल सिंगिदमक्ता अखनना खुदोलमा हापसनजरी मदुदि पुंग मरी फावगी मनुंगदा टिकट लौबिबा टिकट बेट तौबिबा सिनाउ सिंगिदमक्ता खोगे 10 लिटर तरागी राइस कुकर अहुम अमा फ्री मिनी ड्रो इन हापसगनी मसिगी खुदोंग साबसिसु थवैना ख्वाइदिगी चावबा मणिपुरी फेस्टिवल होरिबा निंगोल जाखौबा सिगा मरी लेनना निंगोल सिंगिदमक्ता हापसनजबनी मरम मदुना प्राइस मयामना लेकेंगबा हौसी बंपर ड्रो सानजगतोरिबा मफम तेरा बाजार आइडल क्लब ग्राउंड ख्वाइ पुनमक इरमदम सिगी नुसिरबैसिन नाउ ख्वाइ तराना अंगन बामतम दरंग फी दिन बिरक्तुरा प्राइस मयाम लेकेंगबा हौसी बंपर ड्रो से सरुक याबिनबा हन्ना हना इकाई खुमना जबग लोइना पाउदम जरी Dr. Helena Optometric College North AOC Imphal के academic session 2022-23 के admission हाउसरे program offer Bachelor of Optometry specialties दा matik charwa infrastructure गलोइनना secure campus spacious classroom amadi well maintained library meritorious students singi special fee concession amadi scholarship well qualified dedicated amadi experience leiraba oza singna takpi gandigani nupa macha amadi nupi macha gi secure amadi separate hostel Dr. Helena Eye Hospital and Institute Daily training की खुदोंग चाबसु लेगनी लोइनना कोर्स असी हेक लोइबगा इंडिया अमदी अवॉर्डा चादा चामा जॉब प्लेसमेंट लेगनी अकुपा मरोल की दमक 9774065535 ता कांटेक्ट तौबियु iPhone की मपू ओइबियु iPhone की मपू ओइबियु लाक्लिबा October की तांग 23 नुंथेल पुंग अमा ताबा मतमदा सुमनतगी लुपा चामा खक्तना iPhone की मपू ओइबियु थमजरिबा प्राइसिंग फर्स्ट प्राइस iPhone 13 Pro Max second price iPhone Mini 12 128GB third price iPhone SE 2022 128GB amasung consolation price oina miyoi kontrada lupa chamnga pizagani ticket agent oibininga singna lemna ticket tara amadi lupa lising manga gi mathakta fangbaki khudong chaba pizari ticket fangfam sing sur pharmacy malom bazar sanatombi store malom bazar pan 150 waheng lekai mobile dukan ipak offset praise opposite sangai express amasung FSC office kangabam lekai near Vego hotel panthoibi pharmacy lamfel near lamjingba hospital Sorzini Hotel, Moirang, near Maibe Gas, Imphal College Gate Dukan, Amu Dukan, Amasung Bembem Wholesale Dukan, Patsoy Part 1.
ड्रो ओटफम कैसामपाट लेमजम लेकाई कम्युनिटी हॉल WhatsApp की खुथांगदा टिकेट बुकिंग तौबगी खुदोंचाबा पिजरी अकुप मरोल गिदमक पिजरीबा नंबर सिदा कांटेक्ट तौबियु 8787573129 डॉक्टर केयर एप डॉक्टर केयर एप मियाम की अना लाइंगी लमदा खुदोंग चाननबा डॉक्टर केयर हाइबा एप असे सिजिनबिदुना अदोम की दरकार ओइबा डॉक्टर अदु हाना अपॉइंटमेंट लौबगी खुदोंचाबा पिजरी अखोइगा पार्टनर ओइना चटमिनरिबा हॉस्पिटल सिंग असिगिदमक हाना चटलगा मिंग इबा क्यू लेपा डॉक्टर येंबा फंगदबगी अवाबा लेररोय ngasimak download tobiduna kanabashi lobiyu miyam gidamak Dr. Care app. Welcome you all to UNACO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 km away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration come admission open for 2023 and 24 session. Sri Sri Gaurachandraya Nama Purvashramda Aikoi Kwaibu Nauyuk Nakon Biramba Thingom Shyam Kanhai Singhana Magi Nungsijaraba Imung Manung Sagai Natei Kwai Pumna Makpu Thadoklamnaga Haukiba Tang Tara Manga Tha Tara Ing Lishinganiga Sumna Kunithoi Meragi Kunmathoi Nipanba Thangs Numita Sri Guru Gi Kripadagi Vesh Olaga Sri Sanatan Das Dhanamanjuri Haiban Nam Fangjaduna Brindaban Prapti Oikre Lagliba Tangkun Thatara Ing Lishinganiga Sumna Kunithoi Meragi Kun Mangani Pan Basagol Sel Numita Asti Sanchay Lokhacheraga Lagliba Tangkunipan Thatara Ing Lishinganiga Sumna Kunithoi Hianga Gi Humni Pan Ba Irai Numita Chira Osob Din Thokle Numita Sida Laikhidrabagi Atma Santi Kidamak Ngamjaba Bastu Kharadang Sri Sri Gaurachandra Mahaprabhu Gi Charanda Hari Sankirtan Galoina Naseba Ojagadauri Upalakya Sida Brahman Vaishnav Ahal Laman Maruk Mapang Amadi Sagai Natai Kwai Kibigna Matang Chana Lingbiraktuna Harinam Sravan Tobiranaba Patrana Nimantran Kachari Patrana Nimantran Kachabagi Aparada Kibik Ngakpigani Thoram Paring Ayupung Nipan Makai Vekatpa Ayupung Mapan Sankirtan Hoba Ayupung Taramathoi Thoram Loiba Seva Fangjari Basing Tingom Ongbi Nandini Devi Sahadarmini Amasung Mahaki Imung Manungsing Singjamai Mathak Thokjom Lekai Imphal West Leizare Moirangkom Yumnam Lekai de Leba Victoy Marta Makal Kudimaki stationery item sing gift item Ahal Amadi Angang Singna Thauba Yarba cycle kit dresses Sanapot Makal sing decoration item remote toy sing Ahoma Mamalda Fambigani Loinana Sanapot Akanaba Karadi Nimol Chakoba Amadi Diwali 10% agi 40% forward discount Pizari Akupa Marol Gidamak Makada Pizari ba contact number Asida call Tobio Nasimak Lensin Biraku Big Toy Mart Moirangkom Yumnam Lekai October ki tang kun gamari yamna ningthi jaraba machuta na phajaraba hausi bampadro ama tera bazar ta leba idol club ground da sana jaragani October ki tang kun gamari numidang waram pung taruk taba matamda ticket ki mabal sumna gilu palisingani samga thamjariba prize pass houseful Royal Enfield 350 classics second houseful third houseful fourth houseful mathang sina houseful mari lejaba Royal Enfield 350 classic mari set lawba mari thamjaba loina Hariba Bampadro Sigi Mamang the Bini Bampadro Amak Sanajagani, ticket to Maman Sut Nagil Pasani Yankai, at the Tanzari prize amount 60,000, Lupalising Kumpu. Yamna Pazari Bamana, Quay, Ningo Zakopana Lakusida, Ningo Singidamaka, Kanana Kudolama, Hapsan Zari, Madudi, Humari Pogi Manunda, ticket Lobiba, ticket Peto Bibation now Singidamaka, Quay 10 liters, liter Taragi, rice cooker, Ahumama, pre-mini draw in a Hapsagani, Masiki Kudong Sabasisu, Tawaina, Quaiti Sauba, Manipuri Festival or Baningol Sako, Bachikamari Lena, Ningo Singidamaka, Hapsan Zabani, Maramaduna prize may am na like ba hausi bampadro sana sa gator mga pam tera bazar idol club ground kwai puna mag-iramdam sinong sirabay now kwai tarana angan ba matandang pidin ng direktura prize may am like ba hausi bampadro sa saruk yabi na ba hanna na ikay kung na sa mga loy na paudam zari
Dr. Helena Optometric College North AOC Imphal के academic session 2022-23 के admission हौजरे program offer Bachelor of Optometry specialties दा मटिक चारवा infrastructure गलोइना secure campus spacious classroom amadi well maintained library meritorious students सिंगी special fee concession amadi scholarship well qualified dedicated amadi experience लेरबा ओजा सिंगना ताकपी तंबिगनी नुपा मचा amadi नुपी मचा की secure amadi separate hostel Dr. Helena Eye Hospital and Institute Daily training की खुदों चाबसु लेगनी लोइनना course असी हेक लोइबका India अमदी अवॉर्डा चाद चामा job placement लेगनी अकुपा मरोल की दमक 9774065535 ता contact तौबियु iPhone gi mapu oibiu iPhone gi mapu oibiu lakliba October gi tang kunmari nungthil pong ama taba matamda sumnatagi lupa chama khaktana iPhone gi mapu oibiu thamjariba pricing first price iPhone 13 Pro Max second price iPhone Mini 12 128GB third price iPhone SE 2022 128GB amasung consolation price oina miyoi kontra da lupa chamnga chamnga pizagani ticket agent oibiningba singna lemna ticket tara amadi lupa lising manga gi mathakta fangbagi khudong chaba pizari ticket fangfam sing Sur Pharmacy Malom Bazar Sanatombi Store Malom Bazar Pan 150 Waheng Lekai Mobile Dukan Ipak Offset Praise opposite Shanghai Express amasung FSC office Kangabam Lekai near Vego Hotel Panthoibi Pharmacy Lamfel near Lamjingba Hospital Sorzini Hotel Moirang near Maibe Gas Infal College Gate Dukan Amur Dukan amasung Bembem Wholesale Dukan Patsoy Part 1 Draw Otfam Kaisampat Lemazam Lekai Community Hall WhatsApp ki khuthangda ticket booking tawbagi khudong chaba pizari akupa marol gi damak pizari ba number sida contact tobiu 8787573129 Dr. Care App Dr. Care App miyam gi anna lain gi lamda khudong chana na ba Dr. Care haiba app ase sizina biduna adom gi darkar oiba doctor adu hanna appointment lobagi khudong chaba pizari Aikoiga partner oina chatminariba hospital singa sigidamak hanna chatlaga ming iba queue lepa doctor yengba fangdabagi awaba leiraroi ngasimak download tobiduna kanabashi lobiyu miyamgi damak Dr. Care App Welcome you all to UNACO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 km away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration come admission open for 2023 and 24 session. Sri Sri Gaurachandraya Nama Purvashramda Aikoi Khwaibu Nauyuk Nakon Biramba Thingom Shyam Kanhai Singhana Magi Nungsijaraba Imung Manung Sagai Natei Khwai Pumnamakpu Thadoklamnaga Haukiba Tang Tara Manga Tha Tara Ing Lishinganiga Sumna Konithoi Meragi Kunmathoi Nipan Ba Thangs Numitta Sri Guru Gi Kripadagi Vesh Olaga Sri Sanatan Das Dhanamanjuri Haiban Nam Fangjaduna Brindaban Prapti Oikre Lagliba Tangkun Tha Tara Ing Lishinganiga Sumna Konithoi Meragi kun mangani pan basagol sel numita asti sanchay lokhacheraga lagliba tang kunipan thatara ing lishinganiga sumna kunithoi hiyangai gi humni pan ba irai numita chira usob din thokle numita sida laikhidrabagi atma santi ke damak ngamjaba bastu kharadam Sri Sri Gaurachandra Mahaprabhu gi charanda Hari Sankirtan galoina na seva oijagadori Upalakya sida Brahman Vaishnav Ahal Laman Maruk Mapang amadi sagai natai khwai khibikna matam chana lingbirakuna Harinam Sravan Tawbiranaba Patrana Nimantran Kachari Patrana Nimantran Kachabagi Aparada Khibik Ngakpigani Thauram Pareng Ayupung Nipan Makhai Vekatpa Ayupung Mapan Sankirtan Hoba Ayupung Taramathoi Thauram Loiba Seva Fangjari Basing Tingom Ongbi Nandini Devi Sahadarmini Amasung Mahaki Imung Manung Singjamai Mathak Thokchom Lekai Imphal West Leizare Moirangkom Yumnam Lekai de Leiba Victoy Marta Makal Kudimaki stationery item sing gift item ahal amadi angang sing na thawba yarba cycle kid dresses
sanapot makhal sing decoration item remote toy sing ahoma mamalda phangigani loinana sanapot akhanaba kharadi nimol chakoba amadi diwali gi 10% dagi 40% forward discount pizari akuba marol gi damak makhada pizari ba contact number asida call tawiu nasimak lengsin biraku big toy mart moirangkhom yumnam lekai October ki tang kun gamari yamna ningthi jaraba machuta na fajaraba hausi bampadro ama tera bazar ta laiba idol club ground da sana jaragani October ki tang kun gamari numidang waram pung taruk ta ba matamda ticket ki mabal sumna gi lupa lising ani samnga thamjari ba prize pass houseful Royal Enfield 350 classics second houseful third houseful fourth houseful mathang sina houseful mari lejaba Royal Enfield 350 classic mari sek law mari thamjaba loina Hariba bumper draw sigi mamang da bini bumper draw amakak sana jagani ticket ki maman sut lagi lupa sani yang kai aduga thamjari ba prize amount 60,000 lupa lising kumpu yamna phajari ba mana koi ningol sakau bana lakpa sida ningol singi damak ta akhana na kudolama hapsan jari madudi pung mari phawgi manungda ticket lobi ba ticket pet to bi sin naw singi damak ta koi 10 liter taragi rice cooker ahum mama free mini draw ina hapsagani masigi khudong sa basisu thawaina khwaidigi chawba manipur gi festival ori ba ningol sakau ba siga mari leina ningol singi damak ta hapsan jabani maram aduna prize me amna leking laba hausi bumper draw sana jaga tori bama pham tera bazar idol club ground kwai punamak iram dam sigi nung sida ba sin naw kwai tarana angan ba matam dareng fi dun peng biraktura prize mayam leking laba hausi bumper draw se saruk yabina ba hanna na ikai khumna jabang loina paudam jari Dr. Helena Optometric College North AOC Imphal के academic session 2022-23 के admission hausare program offer Bachelor of Optometry specialties का matik charwa infrastructure galoina secure campus spacious classroom amadi well maintained library meritorious students singi special fee concession amadi scholarship well qualified dedicated amadi experience leiraba oza singna takpi gandhigani nupa macha amadi nupi macha gi secure amadi separate hostel Dr. Helena Eye Hospital and Institute Daily training की खुदों चाब सुलेगनी लोइनना course असी हेक लोइबका India amadi avorta चाद चामा job placement लेगनी अकुप मरोल की दमक 9774065535 ता contact तवियु iPhone gi mapu oibiu iPhone gi mapu oibiu lakliba October gi tang kunmari nungthil pung ama taba matamda sumnatagi lupa chama khaktana iPhone gi mapu oibiu thamjariba pricing first price iPhone 13 Pro Max second price iPhone Mini 12 128GB third price iPhone SE 2022 128GB amasung consolation price oina miyoi kontra da lupa chamnga pizagani ticket agent oibiningba singna lemna ticket tara amadi lupa lising manga gi mathakta fangbaki khudong chaba pizari ticket fangfam sing Sur Pharmacy Malom Bazar Sanatombi Store Malom Bazar Pan 150 Waheng Lekai Mobile Dukan Ipak Offset Praise opposite Shanghai Express amasung FSC office Kangabam Lekai near Veiko Hotel Panthoibi Pharmacy Lamfel near Lamjingba Hospital Sorzini Hotel Moirang near Maibe Gas Infal College Gate Dukan Amur Dukan amasung Bembem Wholesale Dukan Patsoy Part 1 Draw Otfam Kaisampat Lemazam Lekai Community Hall WhatsApp ki khuthangda ticket booking tawbagi khudong chaba pizari akupa marol gi damak pizari ba number sida contact tobiu 8787573129 Dr. Care Ape miyam gi anna laing gi lamda khudong chana na ba Dr. Care haiba ape ase sizina biduna adom gi darkar oiba doctor adu hanna appointment lowagi khudong chaba pizari Aikoi ga partner oina chatminari ba hospital singa sigidamak hanna chatlaga ming iba queue lepa doctor yengba fangdabagi awaba leiraroi ngasimak download tobiduna kanabashi lobiu miyam gi damak Dr. Care Ape Welcome you all to UNACO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 kilometers away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration commence and open for 2023 and 24 session. Sri Sri Gaurachandraya Nama Purvashramda Aikoi Khwaibu Nauyuk Naukon Biramba Thingom Shyam Kanhai Singh Hana Magi Nungshi Jaraba Imung Manung Sagai Natei Khwai Pumnamakpu Thadoklamnaga Haukiba Tang Tara Manga Tha Tara Ing Lishinganiga Sumna Kunithoi Meragi Kunmathoi Nipan Bathang Numitta Sri Guru Gi Kripadagi Vesh Olaga Sri Sanatan Das Dhanamanjuri Haiban Nam Fangjaduna Brindaban Prapti Oikre Lagliba Tangkun Tha Tara Ing Lishinganiga Sumna Kunithoi
मेरागी कुनमंगानी पान बसगोल सेल नुमिता अस्टी संचय लोखचरगा लागलिबा तांग कुनिपान था तरा इंग लिशिंगनी गसुमना कुनिथोई हियांगे की हुमनी पान बे इराई नुमिता चिरा उसोब दिन थोकले नुमिता सिदा लैखिद्रबगी आत्मा शांति के दमक ngamjaba वस्तु खरदंग श्री श्री गौरचंद्र महाप्रभु की चरणदा हरि संकीर्तन गलोइनन सेवा ओजगदौरी उपलक्ष्य सिदा ब्राह्मण वैष्णव अहल लमन मरुक मपांग अमदी सागै नातै ख्वाई खिबिकना मतम चाना लेंबिरक्तुना हरिनाम श्रवण तौबिरनबा पत्रन निमंत्रण कचरी पत्रन निमंत्रण कचबगी अपराध खिबिक ngakpigani थौरम परेंग अयुपुंग निपान मखाई वेक कटपा अयुपुंग मापन संकीर्तन हौबा अयुपुंग तरामाथोई थौरम लोइबा सेवा फंगजरिबसिंग थिंगोम ओंबी नंदिनी देवी सहधर्मिनी अमसुंग महाकी इमुंग मनुंगसिंग सिंगजमई मथक थोकचोम लेकाई इम्फाल वेस्ट लेजरे मोइरांगखोम युमनाम लेकाई दे लेबा विक्टोय मार्ट मखल खुदिमकी स्टेशनरी आइटम सिंग गिफ्ट आइटम अहल अमदी अंगांग सिंगना थौबा यारबा साइकिल के ड्रेसेस सानापोट मखल सिंग डेकोरेशन आइटम रिमोट टॉय सिंग अहोमा ममलदा फंगबिगनी लोइनना सानापोट अखनबा खरदे निंगोल चकोबा अमदी दिवाली की 10% दगी 40% फॉरवर्ड डिस्काउंट पिजरी अकुपा मरोल की दमक मखादा पिजरीबा कांटेक्ट नंबर असिदा कॉल तौबियो ngasimak lengsin biraku victoy mart moirangkhom yumnam lekai October ki tang kun gamari yamna ningthi jaraba machu tana phajaraba hausi bampadro ama tera bazar te leba idol club ground da sana jaragani October ki tang kun gamari numidang waram pung taruk ta ba matamda ticket ki mabal sunna ki lupa lising ani samnga thamjari ba prize pass houseful Royal Enfield 350 classics second houseful third houseful fourth houseful mathang sita houseful mari lejaba Royal Enfield 350 classic mari stretch law mari thamjaba loina हारिबा बम्पर ड्रो सिगी ममांग द मिनी बम्पर ड्रो अमखक साला जगनी टिकट की ममान सुप लगी लुपा सानी यांखै अदुगा थमजरिबा प्राइस अमाउंट 60000 लुपा लिसिंग हुम्पु यामना फजरिबा अमना खोई निंगोल जाखौ बना लाकपसिदा निंगोल सिंगी दमकता अखनना खुदोलमा हापसनजरी मदुदि पुंग मरी फावबगी मनुंगदा टिकट लौबिबा टिकट पेट तौबिबा सिन नाउ सिंगी दमकता खोई 10 लिटर तरागी राइस कुकर अहुम अमा फ्री मिनी ड्रो इन हापसगनी मसिगी खुदोंग साबसिसु थवैना ख्वाइदगी चावबा मणिपुर की फेस्टिवल ओरिबा निंगोल जाखौ बसिगा मरी लेना निंगोल सिंगी दमकता हापसन जबनी मरम मदुना प्राइस मयामना लेतेंगबा हौसी बम्पर ड्रो सारा जगतोरिबा मफम तेरा बाजार आइडल क्लब ग्राउंड ख्वाई पुनमक इरमदम सिगी नुसिरबा सिन नाउ ख्वाई तराना अंगन बा मतम दरंग फी दंगिरक्तुरा प्राइस मयाम लेतेंगबा हौसी बम्पर ड्रो से सरुक याबिनबा हन्ना हन्ना इकाई खुमना जबग लोइना पाउदम जरी Dr. Helena Optometric College North AOC Imphal के academic session 2022-23 के admission हाउसरे program offer Bachelor of Optometry specialties का मटिक चारवा infrastructure गलोइनना secure campus spacious classroom अमदी well maintained library meritorious students सिंगी special fee concession अमदी scholarship well qualified dedicated अमदी experience लेरबा ओजा सिंगना ताकपी गंदिगनी नुपा मचा अमदी नुपी मचा की secure अमदी separate hostel Dr. Helena Eye Hospital and Institute Delhi training की खुदोंग चाबसु लेगनी लोइनना कोर्स असि हेक लोइबगा इंडिया अमदी अवॉर्डा चाद चामा जॉब प्लेसमेंट लेगनी अकुपा मरोल की दमक 9774065535 ता कांटेक्ट तौबियु iPhone की मपू ओइबियु iPhone की मपू ओइबियु लागलिबा अक्टोबर की तांग कुनमरी नुंथेल पुंग अमा ताबा मतमदा सुमनतगी लुपा चामा खक्तना iPhone की मपू ओइबियु थमजरिबा प्राइसिंग फर्स्ट प्राइस iPhone 13 Pro Max second price iPhone Mini 12 128GB third price iPhone SE 2022 128GB amasung consolation price oina miyoi kontrada lupa chamnga pizagani ticket agent oipiningba singna lemna ticket tara amadi lupa lising manga gi mathakta fangbagi khudongchaba pizari ticket fangfam sing sur pharmacy malom bazar sanatombi store malom bazar pan 150 waheng lekai mobile dukan ipak offset praise opposite sangai express amasung FSC office kangabam lekai near Vaiko hotel panthoibi pharmacy lamfel near lamjingba hospital Sorzini Hotel, Moirang, near Maibia Gas, Imphal College Gate Dukan, Amu Dukan, Amasung Bembem Wholesale Dukan, Patsoi Part 1. Draw Otfam, Kaisampat, Lemazam Lekai, Community Hall. WhatsApp ki Kuthangda ticket booking Tobagi Kudong Chaba Pizari, Akupa Marol Gidamak, Pizari number Sida contact OBU 8787573129. Dr. Care Ape, Dr. Care Ape, Miyam gi Anna Laingi Lamda Kudong Chana Naba, Dr. Care Hariba Ape as a season of Viduna. अदोंगी दरकार ओइबा डॉक्टर अदु हान अपॉइंटमेंट लौबगी खुदोंग चाबा पिजरी अइखोइगा पार्टनर ओइना चटमिनरिबा हॉस्पिटल सिंग असिगिदमक
हाना चलगा मिंग इबा क्यू लेपा डॉक्टर येंबा फंगदबगी अवाबा लेररोय ngasimak download tawiduna kanabasi lobiyu miyamgi damak doctor care app. Welcome you all to UNACO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 km away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration committees are open for 2023 and 24 session. Sri Sri Gaurachandraya Nama Purvashramda Aikoi Kwaibu Nauyuk Nakon Biramba Thingom Syam Kan Hai Singh Hana Magi Nungsi Jaraba Imung Manung Sagai Natay Kwai Pumna Makpu Thadok Lamnaga Hoki Batang Tara Manga Tha Tara Ing Lishinganiga Sumna Kunithoi Meragi Kunmathoi Nipan Bathang Sunumita Sri Guru Gi Kripadagi Vesh Olaga Sri Sanatan Das Dhanamanjuri Haiban Nam Fangjaduna Brindavan Prapti Oikre Lagliba Tangkun Thatara Ing Lishinganiga Sumna Kunithoi Meragi Kunmangani Pan Basagol Sel Numita Asti Sanchay Lokhacheraga Lagliba Tangkunipan Thatara Ing Lishinganiga Sumna Kunithoi Hiyangai Gi Humni Pan Ba Irai Numita Chira Osob Din Thokle Numita Sida Laikhidrabagi Atma Santi Kidamak Ngamjaba Bastu Kharadang Sri Sri Gaurachandra Mahaprabhu Gi Charanda Hari Sankirtan Galoina Naseba Ojagadauri Upalakya Sida Brahman Vaishnav Ahal Laman Maru Mapang Amadi Sagai Natay Kwai Kibigna Matang Chana Lingbiraktuna Harinam Sravan Taubiranaba Patrana Nimantran Kachari Patrana Nimantran Kachabagi Aparada Kibig Ngakpigani Thauram Paring Ayupung Nipan Makai Vekatpa Ayupung Mapan Sankirtan Hoba Ayupung Taramathoi Thauram Loiba Seba Fangjari Basing Tingom Ongbi Nandini Devi Sahadarmini Amasung Mahaki Imung Manung Singjamai Mathak Tokjom Lekai Imphal West Leizare Moirangkom Yumnam Lekai de Leiba Victoy Marta Makal Kudimaki stationery items gift item Ahal Amadi Angang Singna Thauba Yaraba cycle kid dresses Sanapot Makal Sing decoration item remote toy sing Ahoma Mamalda from Bigani Loinana Sanapot Akanaba Karadi Nimo Chakoba Amadi Diwali 10% agi 40% forward discount Pizari Akupa Maro Gidamak Makada Pizari ba contact number Asida call to view Nasimak Lengsin Biraku Victoy Mart Moirangkom Yumnam Lekai October ki tang kun gamari yamna ningthi jaraba machu tana phajaraba hausi bampadro ama tera bazar da laiba ideal club ground da sana jaragani October ki tang kun gamari numidang waram pung taruk ta ba matamda ticket ki mabal sunna ki lupa lising ani samga thamjari ba prize pass houseful Royal Enfield 350 classics second houseful third houseful fourth houseful mathang sita houseful mari lejaba Royal Enfield 350 classic mari stretch law ba mari thamjaba loina Hariba bumper draw sigi mamang da bini bumper draw amagak sana jagani ticket ki maman sup lagi lupa sani yang khai aduga thamjari ba prize amount 60,000 lupa lising humpu yamna phajari ba mana koi ningol sakau bana lakpa sida ningol singi damak ta akhanana kudolama hapsan jari madudi pung mari phabugi manungda ticket lobi ba ticket pet to bi sin naw singi damak ta koi 10 liter taragi rice cooker ahum mama free mini draw ina hapsagani masigi khudong sa basisu thawaina khwaidigi chawba Manipuri festival ori bani ngol sakau ba siga mari leina ningol singi damak ta hapsan jabani maram aduna prize mayam na leiteng laba hausi bumper draw sana jaga tori bangapam Tera Bazar Ideal Club Ground kwai punamak iramdam sigi nung sira basin naw kwai tarana angan ba matam dalang fi dun biraktura prize mayam leiteng laba hausi bumper draw se saruk yabina ba hanna na ikai khumna jabag loina na paudam jari Dr. Helena Optometric College North AOC Imphal के academic session 2022-23 के admission hausare program offer Bachelor of Optometry specialties da matik charwa infrastructure galoina secure campus spacious classroom amadi well maintained library meritorious students singi special fee concession amadi scholarship well qualified dedicated amadi experience leiraba oza singna takpi gani nupa macha amadi nupi macha gi secure amadi separate hostel Dr. Helena Eye Hospital and Institute Delhi training ki khudong chaba su leigani loinana course asi hek loibaga India amadi awarta chada chama job placement leigani akupa marol gi damak 9774065535 ta contact you
iPhone gi mapu oibiu iPhone gi mapu oibiu lakliba October gi tang kunmari nungthil pung ama taba matamda sumnatagi lupa chama khaktana iPhone gi mapu oibiu thamjariba pricing first price iPhone 13 Pro Max second price iPhone Mini 12 128GB third price iPhone SE 2022 128GB amasung consolation price oina miyoi kontrada lupa chamnga pizagani ticket agent oibiningba singna lemna ticket tara amadi lupa lising manga gi mathakta fangbagi khudong chaba pizari ticket fangfam sing Sur Pharmacy Malom Bazar Sanatombi Store Malom Bazar Pan 150 Waheng Lekai Mobile Dukan Ipak Offset Praise opposite Shanghai Express amasung FSC office Kangabam Lekai near Vaiko Hotel Panthoibi Pharmacy Lamfel near Lamjingba Hospital Sorzini Hotel Moirang near Maibe Gas Infal College Gate Dukan Amu Dukan amasung Bembem Wholesale Dukan Patsoi Part 1 Draw Otfam Kaisampat Lemazam Lekai Community Hall WhatsApp ki khuthangda ticket booking tawbagi khudong chaba pizari akupa marol gi damak pizari ba number sida contact tobiu 8787573129 Dr. Care App miyam gi ana laing gi lamda khudong chana na ba Dr. Care hariba app ase sizinabiduna adom gi darkar oiba doctor adu hanna appointment lobagi khudong chaba pizari Aikoiga partner oina chatminariba hospital singa sigidamak hanna chatlaga ming iba queue lepa doctor yengba fangdabagi awaba leiraroi ngasimak download tobiduna kanabasi lobiu miyam gidamak Dr. Care App Welcome you all to UNACO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 kilometers away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration come admission open for 2023 and 24 session. Sri Sri Gaurachandraya Nama Purvashramda Aikoi Kwaibu Nauyuk Nakon Biramba Thingom Shyam Kanhai Singhana Magi Nungsijaraba Imung Manung Sagai Natei Kwai Pumnamakpu Thadoklamnaga Haukiba Tang Tara Manga Tha Tara Ing Lishinganiga Sumna Kunithoi Meragi Kunmathoi Nipanba Thangs Numitta Sri Guru Gi Kripadagi Vesh Olaga Sri Sanatan Das Dhanamanjuri Haiban Nam Fangjaduna Brindaban Prapti Oikre Lagliba Tangkun Tha Tara Ing Lishinganiga Sumna Kunithoi Meragi kun mangani pan basagol sel numita asti sanchay lokhacharaga lagliba tang kunipan tha tara ing lishinganiga sumna kunithoi hiyangai gi humni pan ba irai numita chira usob din thokle numita sida laikhidrabagi atma santi ki damak ngamjaba bastu kharadam Sri Sri Gaurachandra Mahaprabhu gi charanda hari sankirtan ga loinana seba oijagadauri upalakya sida Brahman Vaishnav ahal laman Maruk mapang amadi sagai natai khwai khibikna matam chana lengbirakuna harinam sravan tawbiranaba patrana nimantran kachabagi aparada khibik ngakpigani thoram pareng ayupung nipan makhai vek katpa ayupung mapan sankirtan hoba ayupung taramathoi thoram loiba seva fangjari basing thingom ongbi Nandini Devi Sadarmini amasung mahaki imung manungsing singjamai mathak thokchom lekai Imphal West Leizare Moirangkom Yumnam Lekai de Leiba Victoy Marta Makal Kudimaki stationery item sing gift item ahal amadi angang singna thawba yarba cycle kid dresses sanapot makal sing decoration item remote toy sing ahoma mamalda fangbigani loinana sanapot akhanaba kharadi nimol chakoba amadi Diwali ki 10% gi 40% forward discount pizari akupa marol gi damak makada pizari ba contact number asida call tobiu ngasimak lengsin biraku Victoy Mart Moirangkom Yumnam Lekai October ki tang kun gamari yamna ningthi jaraba machuta na phajaraba hausi bampadro ama tera bazar ta laiba idol club ground da sana jaragani October ki tang kun gamari numidang waram pung taruk taba matamda ticket ki mabal sumna gi lupa lising ani samga thamjariba price pass houseful Royal Enfield 350 classics second houseful third houseful fourth houseful mathang sita houseful mari lejaba Royal Enfield 350 classic mari set lauba mari thamjaba loina Hariba bumper draw sigi mamang da beni bumper draw amakak sana jagani ticket ki maman sut lagi lupa sani yang khai aduga thamjari ba price amount 60,000 lupa lising kumpu yamna phajari ba mana
khoi ningol zakau bana lakpa sida ningol singi damak ta akhana na kudolama hapsan jari madudi pung mari phawgi manungda ticket lobi ba ticket pet to bi sin naw singi damak ta khoi 10 liter taragi rice cooker ahum mama free mini draw ina hapsagani masigi khudong sa basisu thawaina khwaidigi chawba manipur gi festival ori ningol zakau ba siga mari leina ningol singi damak ta hapsan jabani mara maduna prize mayam na leikeng laba hausi bumper draw sa jaga tori bangapam Tera Bazar Idol Club Ground khwai punamak iram dam sigi nung sida baisen naw khwai tarana angan ba matam darang pi dun tang birak tura prize mayam leikeng laba hausi bumper draw se saruk